ꯃꯌꯥꯝ ꯇꯥꯕꯤꯔꯕ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯎꯟ ꯇꯦꯁ ꯇꯧꯖꯔꯤꯀꯣ ꯁꯥꯎꯟꯁꯦ ꯌꯥꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩꯁꯨ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣꯁꯦ ꯈꯪꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯁꯥꯎꯟ ꯌꯥꯔꯦ ꯃꯌꯥꯝ ꯁꯥꯎꯟ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯀꯦꯞꯁꯟ ꯑꯝꯇꯪ ꯖꯦꯅꯦꯔꯦꯠ ꯇꯧꯖꯒꯦ ꯀꯦꯞꯁꯟꯁꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯍꯥꯞꯄꯒꯕꯨꯗꯤ ꯊꯝꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯂꯧꯃꯤꯟꯅꯔꯦ ꯁꯥꯎꯟ ꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯍꯣꯔꯦꯟ ꯍꯥꯞꯄꯒ ꯃꯌꯥꯝꯅ ꯚꯣꯏꯁ ꯇꯥꯗꯦ ꯌꯥꯝ ꯇꯧꯕꯁꯦ ꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗꯅꯤ ꯁꯤꯡꯖꯃꯩ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯄꯔꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯕ ꯌꯥꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯂꯤꯂꯥꯔꯣꯏ ꯑꯩꯈꯣꯏ ꯑꯔꯤꯕ ꯂꯤꯂꯥꯔꯣꯏ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯌꯥꯝꯅ ꯎꯔꯤꯡ ꯃꯦꯠꯄ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯏꯌꯥꯝꯕ ꯕꯣꯏ ꯍꯣꯏꯒꯤ ꯂꯝꯗꯝꯗꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯂꯪꯊꯕꯥꯜ ꯕꯣꯏ ꯍꯥꯏꯔꯒ ꯈꯪꯅꯕꯤꯕꯅꯤ ꯏꯌꯥꯝꯕꯒꯤ ꯂꯝꯗꯝꯁꯤ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯃꯁꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯣꯏꯕꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯂꯤꯂꯥ ꯀꯨꯝꯕꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯃꯥꯏ ꯀꯣꯠ ꯑꯃꯃꯝ ꯂꯣꯏ ꯍꯥꯞꯅꯩꯗꯅ ꯑꯗꯨꯅ ꯎꯔꯤꯡ ꯃꯦꯠꯄ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯤꯀꯣ ꯑꯗꯨꯒ ꯗꯦꯕꯖꯥꯅꯤ ꯁꯥꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠꯀꯤ ꯍꯦꯛ ꯃꯈꯥꯔꯣꯝꯗ ꯃꯌꯥꯝ ꯂꯝꯕꯤ ꯑꯁꯥꯡꯕ ꯆꯠꯄꯅꯤꯅ ꯑꯁꯥꯡꯕ ꯑꯩꯈꯣꯏ ꯁꯤꯃꯩꯇ꯭ꯔꯤꯛꯁꯤ ꯂꯥꯏꯚ ꯌꯦꯡꯉꯥꯗꯝ ꯂꯩ ꯁꯨꯝ ꯖꯨꯝ ꯇꯧꯁꯜꯂꯛꯀꯦ ꯁꯤꯃꯦꯇ꯭ꯔꯤꯛꯁꯤ ꯂꯥꯏꯚ ꯊꯥꯏꯕꯗ ꯌꯦꯡꯉꯛꯏꯁꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯃꯤꯟꯅꯁꯤ ꯆꯪꯐꯝꯁꯦ ꯃꯌꯥꯝ ꯌꯨꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯌꯨꯝ ꯌꯥꯝ ꯐꯖꯕꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯤ ꯁꯟ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯋꯦꯜꯀꯝ ꯇꯧꯔꯒ ꯑꯗꯣ ꯏꯌꯥꯝꯕ ꯕꯣꯏꯁꯨ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯖꯈꯤꯕꯅꯤ ꯁꯦꯠꯑꯞ ꯇꯧꯔꯒ ꯂꯩꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯏꯄꯤꯁꯣꯠ 9 ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯖꯕ ꯑꯣꯏꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯏꯄꯤꯁꯣꯠ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯏꯌꯥꯝꯕ ꯂꯥꯏꯁ꯭ꯔꯝ ꯕꯣꯏ ꯃꯩꯇꯩ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯎꯔꯤꯡ ꯃꯦꯠꯄ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯈꯪꯅꯕꯤꯕꯅꯤ ꯏꯌꯥꯝꯕꯅ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯗꯣꯏꯁꯦ ꯌꯥꯝꯅ ꯅꯨꯄꯤ ꯁꯥꯔꯒꯅꯤ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯗꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯩꯕꯤꯔꯝꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯂꯩ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯉꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏ ꯂꯩꯔꯝꯒꯗꯣꯏꯅꯤ ꯑꯥꯗ ꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯟ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯦ ꯁꯤꯗ ꯁꯟ 1 2 3 ꯁꯤꯗ ꯁꯟ ꯑꯁꯪꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯕꯣꯏ ꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯡꯉꯤ ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯄ ꯑꯗꯩꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯨ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯕ ꯑꯃ ꯑꯣꯏ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯏꯌꯥꯝꯕ ꯕꯣꯏ ꯃꯁꯥꯃꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯤ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯗꯁꯨ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯇ ꯐꯥꯔꯁ ꯇꯥꯕ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜꯗ ꯐꯥꯔꯁ ꯇꯥꯕ ꯂꯤꯂꯥ ꯑꯃ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯗꯨꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯛꯆꯒꯦ ꯐꯥꯔꯁ ꯇꯥꯔꯤꯕ ꯂꯤꯂꯥꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯑꯗꯨꯒ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯂꯤꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯏꯌꯥꯝꯕꯒꯤ ꯂꯤꯂꯥꯇꯕꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅ ꯉꯥꯏꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯃꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯍꯟꯖꯒꯦ ꯏꯌꯥꯝꯕ ꯕꯣꯏ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯤꯔꯕꯣ ꯐꯝꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯆꯪꯖꯔꯛꯀꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ ꯎꯅꯖꯕ ꯁꯤ ꯃꯥꯏꯛꯁꯦ ꯑꯝꯇ ꯍꯥꯞꯆꯟꯕꯤꯌꯨ ꯅꯍꯥꯟꯈꯩꯅ ꯏꯌꯥꯝꯕ ꯐꯝꯄꯥꯛꯊꯛꯇ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟꯗ ꯎꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯅꯤ ꯎꯔꯤꯁꯦ ꯃꯌꯥꯝꯅꯗꯤꯀꯣ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯁꯦ ꯄꯨꯔ ꯆꯠꯄ ꯃꯇꯝꯗ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝꯅ ꯑꯗꯣ ꯀꯃꯥꯏꯅꯒꯗꯤ ꯇꯧꯏ ꯃꯌꯥꯝ ꯃꯔꯛꯇ ꯆꯠꯄ ꯃꯇꯝꯗ ꯏꯌꯥꯝꯕꯁꯦ ꯅꯪꯁꯤꯕꯨ ꯂꯤꯂꯥꯀꯨꯝꯕꯗꯤ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯍꯪꯉꯛꯄꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯈꯪꯗꯕ ꯑꯅꯝꯕꯅ ꯈꯪꯗꯕꯅ ꯑꯅꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯔꯒ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯀꯞ ꯇꯧꯔꯀꯥꯟꯗꯕꯨꯗꯤ ꯈꯪꯕ ꯍꯣꯏ ꯅꯨꯄꯤ ꯁꯥꯔꯀꯥꯟꯗꯗꯤ ꯈꯪꯕ ꯅꯨꯄꯤ ꯁꯥꯔꯗꯤ ꯈꯪꯕ ꯈꯪꯗꯕꯅꯤꯅ ꯃꯥꯡꯗ꯭ꯔꯦ ꯅꯪꯁꯨ ꯕꯣꯏ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯁꯥꯕꯤ ꯕꯣꯏꯗꯨ ꯅꯠꯇ꯭ꯔꯥ ꯂꯪꯊꯕꯥꯜꯒꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯃꯥꯅꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯜꯂꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯦꯛꯖꯦꯛꯂꯤ ꯐꯜ ꯆꯣꯡꯊꯣꯛꯑ ꯂꯩꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯌꯥꯝꯕꯒꯤꯁꯦ ꯃꯌꯥꯝꯅ ꯀꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯂꯪꯊꯕꯥꯜ ꯕꯣꯏ ꯍꯥꯏꯔ ꯈꯪꯅꯈ꯭ꯔꯤꯁꯤ ꯂꯪꯊꯕꯥꯜꯗ ꯌꯨꯝꯁꯦ ꯂꯩꯕꯒꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅꯅꯣ ꯂꯪꯊꯕꯥꯜ ꯕꯣꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯊꯣꯟꯕꯤꯈꯤꯕ ꯃꯤꯡꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯪꯊꯕꯥꯜꯁꯦ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯕ ꯑꯩ ꯌꯨꯝ ꯑꯣꯏꯕꯗꯨꯗ ꯃꯌꯥꯝꯅ ꯁꯨꯝ ꯂꯪꯊꯕꯥꯜ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯒ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯪꯊꯕꯥꯜ ꯕꯣꯏ ꯕꯣꯏ ꯑꯅ ꯑꯗꯨꯃꯥꯏꯅ
ꯍꯣꯏ ꯈꯪꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏꯒꯤ ꯍꯪꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯚꯤꯋꯔꯁꯤꯡꯗ ꯑꯍꯥꯟꯕꯒꯤ ꯇ꯭ꯔꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯇꯥꯈꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗꯣ ꯄꯟꯊꯧ ꯑꯗꯨꯒꯤ ꯁꯪꯒꯥꯏ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯇꯥꯔꯛꯈꯤꯕꯅꯣ ꯂꯤꯂꯥ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯐꯥꯁ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯕꯦꯁꯤꯛ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯃꯈꯥ ꯌꯥꯏ ꯇꯥꯕ ꯌꯥꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯕ ꯍꯟꯗꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯒꯤ ꯑꯩꯈꯣꯏꯅ ꯀꯝꯄꯤꯌꯥꯔ ꯇꯧꯕꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯥꯔ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯍꯤ 30-40 ꯃꯌꯥꯅ ꯑꯩꯅ ꯌꯥꯝꯅ ꯂꯤꯂꯥ ꯌꯥꯎꯖꯔꯛꯏꯁꯦ ꯆꯍꯤ 90 ꯃꯌꯥ ꯁꯨꯖꯜꯂꯕꯅꯤ ꯑꯗ ꯑꯩꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯣꯛꯑꯝꯗꯥꯏꯗ ꯋꯥꯈꯤꯕ ꯈꯨꯋꯥꯗꯣ ꯍꯟꯗꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯍꯟꯗꯛꯀꯤ ꯑꯋꯥꯕꯁꯤꯗꯤ ꯑꯔꯣꯏꯕꯗ ꯍꯟꯗꯛꯀꯤ ꯈꯣꯡꯊꯥꯡꯁꯤ ꯑꯋꯥꯕꯁꯤ ꯁꯨꯃꯥꯏꯅ ꯄꯥꯛ ꯊꯦꯡꯅꯗꯧ ꯃꯥꯟꯗꯦ ꯊꯣꯛꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯐꯦꯁꯇꯤꯚꯦꯜ ꯀꯥꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯜꯒꯤ ꯑꯣꯏꯕ ꯂꯝꯖꯤꯡꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕꯁꯦ ꯏꯁꯥꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯃꯐꯝꯁꯤꯗ ꯐꯦꯁꯇꯤꯚꯦꯜ ꯀꯥꯔꯝꯗꯥꯏ ꯁ꯭ꯀ꯭ꯔꯤꯞ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯑꯗꯨꯋꯥꯏꯗꯒꯤ ꯋꯥꯍꯧꯗꯒꯤꯅꯦ ꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯁ꯭ꯀ꯭ꯔꯤꯞꯇꯨꯒꯤ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯔꯤꯌꯦꯜꯂꯤ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯄꯥꯝꯗꯕ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯑꯅꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯜꯂꯤꯕ ꯄꯣꯠꯇꯨꯅ ꯐꯦꯁꯇꯤꯚꯦꯜꯗꯨ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯤ ꯈꯔ ꯑꯔꯤꯡꯕ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯈꯔ ꯊꯥꯒꯠꯁꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯗꯨ ꯃꯥꯏ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨꯒꯤ ꯀꯩꯅꯣꯅꯤ ꯃꯣꯏꯅ ꯎꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯁꯨ ꯆꯨꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 30-40 ꯂꯤꯁꯥꯡꯁꯤꯅ ꯇꯧꯔꯛꯄꯅꯤꯅ ꯃꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖꯇꯣ ꯍꯦꯟꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯁꯤ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯀꯔꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯀꯥꯔꯒꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯔꯛꯇ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯔꯕ ꯃꯇꯝꯗꯅꯤ ꯔꯦꯁꯜ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯇꯧꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯌꯥꯝꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯃꯥꯏ ꯗꯣꯜꯒꯤ ꯄ꯭ꯔꯤꯄꯦꯌꯥꯔ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯨꯝ ꯆꯌꯦꯠꯅꯕ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯂꯤꯂꯥꯗꯣ ꯇꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯚꯟ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯗꯤ ꯂꯩꯍꯧꯔꯤꯁꯤ ꯑꯩꯈꯣꯏ ꯑꯔꯤꯕꯗ ꯑꯩꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜꯁꯤꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏ ꯁꯣꯔꯖꯤꯠ ꯑꯗꯨꯒ ꯑꯔꯥꯞꯇꯤꯗꯤ ꯁꯨꯔꯦꯟꯗ꯭ꯔꯣꯅ ꯑꯉꯥꯡ ꯑꯃꯒ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯕ ꯑꯗ ꯑꯣꯔꯀꯦꯁꯇ꯭ꯔꯥꯗꯅ ꯃꯤ ꯑꯃꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯁꯦ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯦꯀꯥꯗꯃꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯇꯧꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯇꯣꯛꯑꯁꯤꯔꯥꯅ ꯍꯥꯏꯕ ꯋꯥꯈꯜꯕꯨ ꯈꯜꯂꯨꯔꯕꯅꯤ ꯃꯌꯥꯝꯗꯨꯅ ꯊꯥꯗꯣꯛꯑꯒꯗꯤ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕ ꯗꯣꯜꯁꯦ 2009-6ꯇꯒꯤ ꯑꯩꯅ ꯋꯥꯅ 6ꯇꯒꯤ ꯐꯣꯔꯝ ꯇꯧꯖꯔꯀꯥꯟꯗ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯗꯣꯜꯗꯨ ꯄꯨꯔꯥ ꯗꯤꯐꯪ ꯇꯧꯖꯔ ꯐꯥꯎꯟꯗꯔ ꯑꯣꯏꯖꯔꯒ ꯔꯟ ꯇꯧꯔꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯝꯖꯤꯡꯕꯁꯤ ꯍꯟꯗꯛ ꯀꯔꯤꯒꯨꯝꯕ ꯀꯥꯗ꯭ꯔꯒꯗꯤ ꯂꯝꯖꯤꯡꯕꯁꯤ ꯆꯍꯤ 2 ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟꯗꯨ ꯃꯇꯝ ꯋꯥꯠꯂꯤꯕ ꯃꯇꯝꯅꯦꯕ ꯑꯗꯨ ꯋꯥꯠꯂꯤꯕ ꯃꯇꯝ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟꯗꯨ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯗꯣꯜꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯖꯔꯨꯕ ꯌꯥꯕꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟ ꯅꯠꯇꯕꯅꯤꯅ ꯃꯥꯏ ꯄꯦꯛ ꯂꯣꯏꯅ ꯂꯩꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯇꯨꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯀꯃꯥꯏꯅ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯒꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯔꯀꯥꯟꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯦ ꯐꯔꯦ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯦꯞꯊꯣꯛꯄ ꯇꯥꯕꯅꯤ ꯂꯝꯖꯤꯡꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯂꯦꯞꯄ ꯍꯥꯏꯁꯦ ꯐꯥꯎꯟꯗꯔꯅ ꯂꯦꯞꯈꯤꯕ ꯍꯥꯏꯁꯦ ꯂꯝꯖꯤꯡꯕ ꯗꯣꯜ ꯌꯥꯝꯕꯩ ꯃꯈꯥꯗ ꯂꯥꯛꯆꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯒ ꯂꯣꯏ ꯂꯦꯞꯀꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯨꯔꯦꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯔꯥꯞꯇꯤꯗꯒꯤ ꯑꯉꯥꯡꯁꯤꯅ ꯗꯥꯕꯣꯏ ꯇꯧꯁꯤ ꯂꯤꯂꯥꯗꯨ ꯀꯩꯗꯧꯕꯩ ꯂꯦꯞꯇꯣꯏꯅꯣ ꯑꯌꯥꯝꯕ ꯅꯅꯥꯎ ꯂꯩꯔꯤ ꯑꯩ ꯆꯦꯟꯕ ꯌꯥꯕ ꯆꯦꯟꯒꯦꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃꯈꯛ ꯍꯥꯞꯄꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯍꯥꯞꯄꯛꯄꯗꯤ ꯐꯔꯦ ꯅꯣꯏꯅ ꯑꯗꯨ ꯌꯧꯅ ꯇꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯂꯤꯂꯥꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯈꯔ ꯂꯩꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯃꯁꯥꯒꯤ ꯇꯦꯟꯁꯟ ꯈꯔ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯇꯁꯦꯡꯅ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯒ ꯔꯤꯝꯁꯇ ꯂꯩꯔꯤꯅꯤ ꯃꯇꯝꯗ ꯑꯩ ꯈꯜꯂꯦ ꯑꯗꯨꯝ ꯑꯩ ꯂꯤꯂꯥ ꯍꯟꯗꯛꯇꯤ ꯇꯧꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔ ꯃꯥꯅꯤ ꯂꯝꯖꯤꯡꯕꯁꯦ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯞꯄ ꯌꯥꯝꯅ ꯀꯞꯄ ꯃꯇꯨꯡꯗꯒꯤ ꯍꯣꯏ ꯇꯧꯁꯤꯕꯨꯗꯤ ꯑꯩꯅ ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏ ꯁꯨꯔꯦꯟꯗ꯭ꯔꯣ ꯑꯉꯥꯡꯁꯤꯗ ꯑꯔꯥꯞꯇꯤ ꯑꯉꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯇꯧꯁꯤꯕꯨꯗꯤ ꯍꯥꯏꯔꯒ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯤꯗꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯃꯤꯔꯣꯟꯒ ꯂꯩꯇꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯩꯕ ꯂꯤꯂꯥꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯍꯥꯏꯕꯁꯤꯗꯤ ꯑꯔꯣꯏꯕꯗ ꯋꯥꯕ ꯊꯕꯛꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯔꯨꯟ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝꯁꯤꯅ ꯃꯥꯒ ꯇꯧꯕꯗꯒꯤ ꯐꯔꯦ ꯕꯣꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ
ꯑꯣꯖꯥꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯕ ꯃꯣꯏꯅ ꯃꯣꯏ ꯁꯦꯝꯕꯤ ꯈꯣꯠꯄꯤ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯈꯤꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯈꯤꯕ ꯑꯃꯅ ꯑꯉꯥꯡꯈꯩꯁꯤ ꯂꯤꯂꯥꯒꯤ ꯇꯦꯂꯦꯟ ꯂꯩꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯟꯃꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕꯗ ꯑꯩꯅ ꯅꯧꯅ ꯄꯨꯟꯃꯤꯟꯅꯖꯔꯤꯕ ꯑꯉꯥꯡꯈꯩꯁꯦ ꯇꯦꯂꯦꯟ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯍꯥꯟꯅ ꯃꯇꯝ ꯃꯣꯏꯁꯦ ꯄꯣꯊꯥꯔꯒ ꯂꯩꯔꯕ ꯇꯥꯏꯃꯤꯡ ꯑꯣꯏꯈꯤꯕ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯊꯥꯕ ꯂꯩꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯀꯅꯥꯅ ꯄꯣꯊꯥꯔꯤꯗꯨꯗꯤ ꯂꯤꯂꯥ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯂꯤꯂꯥꯒꯤ ꯍꯥꯟꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯕ ꯊꯋꯥꯏ ꯌꯥꯎꯔꯝꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯎꯏꯁꯜꯂꯀꯥꯟꯗ ꯃꯤꯠ ꯎꯏꯁꯜꯂꯀꯥꯟꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯜꯂ ꯃꯇꯝꯗ ꯑꯗꯨ ꯂꯩ ꯑꯗꯨ ꯂꯩ ꯑꯗꯨ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯄꯨꯟꯈꯠꯂꯁꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯟꯗꯛ ꯐꯦꯁꯇꯤꯚꯦꯜ ꯀꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁ꯭ꯀ꯭ꯔꯤꯞ ꯌꯥꯝ ꯂꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡꯉꯩꯅꯁꯨ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯎꯕꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯐꯥꯁ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯃꯗꯤ ꯑꯩ ꯂꯩꯈꯤꯕꯅꯤ ꯋꯥꯈꯜ ꯑꯗꯨꯝ ꯊꯥꯖꯕ ꯂꯩꯈ꯭ꯔꯦ ꯍꯦꯛ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯥꯕ ꯅꯨꯃꯤꯠꯇ ꯑꯩ ꯑꯗꯨꯝ ꯈꯟꯈ꯭ꯔꯦꯕ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯥꯕ ꯅꯨꯃꯤꯠꯇ ꯑꯣ ꯁꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯁꯣꯏꯗꯅ ꯀꯝꯄꯤꯇꯤꯁꯟ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯍꯥꯏꯕ ꯌꯥꯝꯕ ꯄꯣꯠꯁꯤꯃ ꯋꯥꯔꯤꯃꯛꯇꯗꯤ ꯗꯥꯏꯔꯦꯛ ꯀꯨꯝꯊꯔꯛꯇꯕꯤꯗ ꯉꯁꯥꯏꯒꯤ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯤꯂꯥꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯂꯩꯀꯥꯏ ꯑꯣꯏꯖꯔꯤꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 15 ꯇꯥꯡ 35ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯍꯥꯏꯕꯤꯔꯦ ꯑꯥꯎ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕ ꯃꯇꯝꯗ ꯐꯤ ꯑꯊꯥ ꯊꯥꯕ ꯈꯔ ꯄꯨꯔꯛꯑꯣ ꯍꯥꯏ ꯄꯤ ꯇꯩꯊꯣꯛꯅꯕ ꯌꯥꯝ ꯀꯞꯄ ꯂꯤꯂꯥ ꯑꯣꯏꯖꯥꯠꯂꯥ ꯋꯥꯔꯤꯃꯛꯇꯤ ꯂꯤꯕꯤꯗꯕꯤꯗ ꯃꯥꯅꯦ ꯀꯌꯥꯝ ꯃꯥꯅꯦ ꯀꯞꯀꯗꯒꯦꯗꯣ ꯊꯝꯕꯤꯌꯨ ꯀꯞꯀꯅꯤ ꯌꯥꯝ ꯊꯤꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯅꯤ ꯀꯞꯀꯅꯤ ꯅꯣꯛꯄꯒꯤ ꯁꯔꯨꯛꯁꯨ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯦ ꯀꯞꯄꯒꯤ ꯁꯔꯨꯛꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯗ ꯌꯥꯝꯅ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯨꯏ ꯑꯃ ꯌꯨꯝꯗ ꯍꯨꯏ ꯑꯃ ꯂꯣꯏꯕ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯑꯃ ꯂꯣꯏꯕ ꯃꯇꯝꯗ ꯍꯧꯗꯣꯡꯗꯨ ꯁꯤꯕ ꯃꯇꯝꯗ ꯍꯨꯏꯗꯨ ꯁꯤꯕ ꯃꯇꯝꯗ ꯑꯣꯛꯈꯣꯡ ꯀꯞꯅꯔꯤꯕꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯄꯣꯠ ꯑꯃ ꯖꯥꯠ ꯕꯤꯖꯥꯠꯀꯤ ꯃꯁꯤꯗ ꯃꯊꯧ ꯇꯥꯗꯦꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥꯁꯤ ꯇꯁꯦꯡꯅ ꯎꯠꯅꯤꯡꯉꯤꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯊꯤꯝꯗꯤ ꯄꯟꯊꯧ ꯁꯪꯒꯥꯏꯕ ꯁꯤꯝꯕꯣꯂꯤꯛ ꯄ꯭ꯂꯦꯅꯦꯕ ꯄꯟꯊꯧ ꯁꯪꯒꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯝꯈꯩꯁꯤꯅꯦꯕ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯟꯊꯧ ꯁꯪꯒꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯝꯕꯣꯂꯤꯛ ꯄ꯭ꯂꯦ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯝꯈꯩꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯂꯤꯂꯥꯁꯤꯒꯤ ꯊꯤꯝꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯙꯔꯃꯒꯤꯗ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯩꯔꯤꯕ ꯙꯔꯃꯒꯤ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯅꯤꯡ ꯑꯅꯤꯡꯕ ꯃꯄꯥꯝꯗ ꯆꯠꯄꯗ ꯀꯩꯁꯨ ꯑꯊꯤꯡꯕ ꯂꯩꯇꯦꯕ ꯇꯧꯕꯗꯣ ꯍꯥꯏꯔꯤꯕ ꯄꯟꯊꯧ ꯁꯪꯒꯥꯏꯒꯤ ꯌꯨꯝꯁꯤꯗꯗꯤ ꯍꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯩꯒꯗꯕꯅꯤ ꯃꯩꯇꯩꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯉꯝꯈꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯌꯥꯅ ꯂꯩꯇꯦꯡꯉꯒꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯄ꯭ꯂꯦꯅꯤ ꯐꯥꯁ ꯇꯥꯕꯒ ꯍꯥꯏꯅꯕ ꯃꯥꯅꯤ 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 ꯐꯥꯁ ꯇꯥꯔꯦꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯒꯤ ꯑꯣꯔꯗꯔꯁꯦ ꯀ꯭ꯔꯤꯛ ꯏꯅꯔꯝꯃꯅꯤ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯦꯕ ꯃꯥꯅꯤ 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 ꯑꯗꯣ ꯐꯥꯁ ꯇꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯄꯥꯎꯁꯦ ꯇꯥꯈꯤꯕ ꯃꯤꯀꯨꯞꯇ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯇꯪ ꯊꯝꯕꯤꯌꯨ ꯑꯁ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯑꯩ ꯈꯜꯂꯤ ꯏꯁꯣꯔꯅ ꯎꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅ ꯀꯝꯄꯜꯁꯔꯤ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯅ ꯀꯞꯈꯤꯕ ꯃꯌꯥꯝ ꯑꯍꯤꯡ ꯇꯨꯝꯗꯅ ꯀꯞꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯗ ꯃꯇꯝ ꯑꯇꯦꯟꯕ ꯃꯇꯝꯗ ꯅꯨꯃꯤꯠ 4-5ꯅꯤ ꯈꯛꯇ ꯐꯪꯕ ꯃꯇꯝꯗꯅꯦꯕ ꯅꯨꯃꯤꯠ 5ꯅꯤ ꯊꯥ ꯔꯤꯍꯔꯁꯦꯜ ꯍꯥꯏꯕꯁꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯔꯤꯍꯔꯁꯦꯜ ꯍꯥꯏꯕꯁꯤ ꯊꯥ ꯃꯈꯥꯏꯃꯨꯛ ꯊꯥ ꯑꯃ ꯇꯝꯅꯔꯀꯥꯟꯗ ꯑꯍꯣ ꯑꯔꯥꯛ ꯌꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯁꯗꯟꯂꯤ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯥꯏꯁꯤꯁ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯇꯔꯨꯛꯅꯤꯈꯛ ꯐꯪꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯩꯈꯥꯏꯈꯤꯕꯅꯦꯕ ꯂꯤꯂꯥꯁꯦ ꯅꯩꯈꯥꯏꯔꯀꯥꯟꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯄꯣꯠꯇꯨ ꯃꯍꯩ ꯆꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯔꯥꯎ ꯑꯔꯣꯏꯕꯗ ꯂꯣꯏꯔꯦ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯇꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤ ꯐꯖꯕ ꯈꯛꯇ ꯅꯠꯇꯕꯤꯗ ꯄꯕ꯭ꯂꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯁꯨ ꯂꯤꯂꯥꯕꯨ ꯄꯥꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯐꯥꯁ ꯇꯥꯕ ꯂꯤꯂꯥꯗꯨꯅꯤ ꯐꯥꯁ ꯇꯥꯕ ꯄꯟꯊꯧ ꯁꯪꯒꯥꯏꯁꯦ ꯈꯪꯉꯔꯣꯏꯗꯣꯏꯅꯤ ꯐꯥꯁ ꯇꯥꯕ ꯂꯤꯂꯥ ꯍꯥꯏ ꯆꯠꯈꯤ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯥꯁ ꯇꯥꯕ ꯂꯤꯂꯥꯗꯨꯅꯦ ꯐꯥꯁ ꯇꯥꯕ ꯂꯤꯂꯥꯗꯨꯅꯦ ꯍꯥꯏ ꯁꯤꯅ ꯍꯦꯟꯅ ꯃꯆꯤꯟ ꯌꯥꯡꯅ ꯆꯠꯀꯗꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯁꯨ ꯃꯇꯝ ꯁꯥꯡꯅ ꯍꯣꯠꯅꯕꯤꯔꯛꯄ ꯑꯗꯨꯒ ꯍꯟꯗꯛꯇ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤꯕꯨ ꯁꯥꯟꯅꯖꯔꯒ ꯍꯤꯡꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥꯔꯣꯏꯁꯤꯡ ꯗꯜꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯃꯥꯅꯤ ꯅꯔꯁ ꯑꯃꯒꯤ ꯃꯁꯤꯗꯩꯗ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯄꯟꯊꯧ ꯁꯪꯒꯥꯏꯁꯤꯗ ꯅꯔꯁꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯥꯒꯤ ꯀꯩꯅꯣꯝꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯨ ꯃꯥꯅ ꯅꯔꯁꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯁꯨꯝꯕ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯕ ꯃꯥꯒꯤ ꯏꯚꯟ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯕ ꯅꯨꯄꯥꯗꯨ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯣ ꯃꯥ ꯀꯥꯏꯅꯕ ꯉꯝꯃꯛꯀꯗꯣꯏꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯟꯗ ꯑꯉꯥꯡꯗꯨ ꯅꯔꯁꯇꯨꯅ ꯑꯉꯥꯡꯗꯨ ꯀꯟꯕꯤꯔ ꯂꯥꯛꯄꯅꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯗꯒꯤ ꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨ ꯀꯟꯕꯤꯕ ꯃꯇꯝꯗ ꯃꯕꯨꯡ ꯑꯗꯒꯤ ꯃꯅꯝꯃ ꯁꯣꯁꯥꯏꯇꯤꯁꯤꯅ
มาใช้คุณท่ามาจะเอาใส่ตะเลยรัวปวดมันอวยไปนี่นะอ่างดูปูรก็ลากมันทำอ่างไม่มาซาเนี่ยให้พี่ปวดมันก็ว่าสัสเปกทำมากันจ้ะก่อนไอ้โอ้สินี่นะให้พี่ปวดมาคันเลยใครเป็นใครยาวรีบ โอเควารีรวมได้ยามกะเห็นจัดตับวิดายามไอ้นั่นสมคัญจะดิ่งสิ่งสักกี่ลำซิงบาอาร์ติสต์แอสโซเชชันยามเราดี2006ตะกี้เขาดูเลยคุยอาวานะเขาดูให้ภาษีมาดูตักปีเดียลีลาโรยโอ้ยนะเขาจิกเสกกันอะไรดีบ้างไม่ยามสักครั้งนับบิบะเห็นสักครั้งนับบิบะกันโนดูว่าโนบอาร์ติสต์สิ่งที่กันโนให้บิมตักตั้งทำบิใหญ่ลีลากี่คุยนักสุดเลยเจริญสิลำซิงมาด่าฮันเลยเจริญสิคุยกี่มามังกี่สายรักตุสแกนตากี่บกี้ಅದು ಲೇ ಹೊರಿಬ ಕೊಯ್ದ ಕೊಯ್ ಸೋರ್ಸ್ ಇನ ಥವಾನ್ಗಿ ಸೋರ್ಸ್ ಇನಮ ಮಾ ಮಲೈದಿ ದಿ ಸುರೇಂದ್ರನ ಅರಾಪ್ತಿ ದಿ ಕೊಯ್ಗಿ ನಿಪಿ ಸಾಬಿ ಫಿಮೇಲ್ ಗಿ ಆಕ್ಟರ್ ಫಿಮೇಲ್ ಕ್ಯಾರೆಕ್ಟರ್ ಲವ ಮಾ ಅರಾಪ್ತಿ ದಿ ಸುರೇಂದ್ರ ಮಲೈ ಐಗ ಕೊಯ್ ಹುಮ್ ಜನ ಹಾನ ಲಮ್ಸಿಂಗ್ ಬಗಿ ಕೊಯ್ ಹಾನ ಲೈಂಬ ಕಾಂಬು ದೆ ಕೊಯ್ ಹುಮ್ ಲೇವಬನಿ ಬ್ಯಾಕ್ ಬೋನ್ ಒಳಗ ಆವ್ ಅದುಗ ಸಾಯಂಗಾಂಗ್ ಅನೋ ವಕ್ರ ಸಿಂ ಕಲೆ ನುಬಿ ಸಾಬಿ ಅಮಸು ಮಾ ಹಾನ ಥಿಯೇಟರ್ ದಗಿ ಮಾ ಹಾನ ವರ್ಕ್ಶಾಪ್ ಕೊಯ್ ಯಾವ್ಜರವ ಗಾಂಗ್ ಟ್ರೈನಿಂಗ್ tàu bằng ngang đi, mà hiện tạiคนผู้คนมีแต่ไม่เก่งตัวสามสานกี่ประเดี๋ยวมาพยายามนะนี่ละมาโน้ให้ไปขังกี่เดือนบ้างนะมาเงินใช้ปวดตัวเราโยมวิ่งครับวันนี้นะยามภาษามาเอฟเฟกต์ตัววีเดียบ้างนะอันนี้คุยหันนะกี่ไอ้บุพทุกปีก็เซ็งนะมาแต่มาเมื่อกี้จีวันมาลากิมีไทยชาบานะทำให้วันเด็กอุตส่าห์คุยมิงไว้ปัญจาอิราบนมาสะมาเสนาไอ้บุพทุกปีก็เนี่ยคุยบีเอ็มเทสต์เด็กแต่ไอ้เนี่ยมั้งจะกี่มาตั้งสตาอุตส่าห์อิลามิซิงมือเสียไอ้อัตโตบัติพิอาบัติเร่ผมคนเอามาทำได้คอมเมดี้กี้คอมิกี้วอลเราวินมันสิเลยรักตัวเนี่ยว่ะเลยรักตัวบัติไอ้โน้ตจะสิใครเลยรักเนี่ยก็ที่กันได้ทว่าเล็กช่างเทียมแข่งมันสมดุลเลยไม่อุตส่าห์เลยมันได้ไอ้โน้ตจะกินลักษณะสารการในคนมันจะกินสักสมัยทำอุตส่าห์ได้ห้ามเทียนรักเตะพอทั้งสมัยทำได้อุตส่าห์เทียนรักการอุตส่าห์ทุกคนมันจะการอุตส่าห์ลำซิงมันเสียสมัยพิมพ์มันสิเลยเรียดูนะมาทำซาบัวเลยก็ที่ไอ้น่ะตัวปฏิกิริยาอาร์ติสต์ก็ลงสารการได้ตัวนี้ยอมมินส์ปุ่มมินส์หาการที่อยากจะพูดต่อเขาอยู่มาตั้งซาตระบดีนะว่ามาทำซาตระบดีนะว่าสมัยที่ตัวอุตส่าห์ดูนะไอ้มีขั้นปุ่มขึ้นเสียดูคอมิกี้โรลคาแรคเตอร์เราวิกิตว่าคอมเมดี้อันมาพิมพ์เลยเที่ยวซะอันอุตส่าห์น่ะอีพูดทุกปีก็เป็นตัวลำซิงมันเสียอุตส่าห์ก็หิงกันลันบิวนัดตระก็ดีคอมเมดี้เลยตระบดีนะคนลีลาเสียดุมตัวปตาเร่คอมเมดี้กี่โรลเสียมเจ้าอีกเจ้าบ่ดูสกายปตาเร่นะให้ไปดิ้งมารอยให้ไปดิ้งอุตส่าห์นะคนเราจะมาทำตัวสารให้พี่คนนี้ว่าปลาเลยนะหาการตัวสารไอ้กี่ตัวบอกเธอเล็บปีเล็กไปใช่ไหมอันนี้คนสารที่ปุ่นมินการตัวสารแต่คนน่ะด้วยนั่นว่าอุตสาหตาหน้าคนนั้นอุตสาหดิเรกชันมาขาดด้วยตัวบริกิลาสิปองมินแบบนี้อันนี้แต่เส้นของคนอุตสาหสิมาทำมันมีไทยชาบะให้จีวันมาลางมีไทยชาบะ XY เสร็จจะก็ไม่มีให้อันนี้มาหันตะเชียวอุตสาหสิมาทำจะหินี่ฟูกี่มาตุ้งดาเวลามันยาวพอทำได้เบสคอมเมดี้ฟังเงี้ยเบสเด็กเตอร์ฟังเงี้ยอุตสาหสิแล้วยามบูใช้อุตสาหนะผู้ถูกเจ้าขี้บางทีมาให้สิหันดักตะยามบางทีหมายไกลแต่กินกำจับบักขรามาเนี่ยแล้วมันขราด้วยสู้สิ่งที่มันงำไม่ให้บอกกันแต่คนตัวพองใจจับหน่วยแต่ค่อยตามมาแต่ซื้อมาเนี่ยตู้สิแค่เอาลองไปจุ่มไว้เท่าบ้าบอกแต่ยี่คุยโซนี่บอยมาสิโนดอินฟันเดี๋ยวสุดยามคนนี้ยาวมาบางงานนี่มาสิตุ้มฮีโร่กี่แกเตอร์เราบางงานนี่มาซามูพาร์กัดเฮ็ดอูบัดตุ้มขังวิบงักตัวนี้ด่าแต่ที่รับสั่งลงที่สิ่งนี้โอ้ยกันใช่กี่มิ่งปันบลุยบิดจีบยามก็ตั้งปันบิโรรับสั่งลงที่สิ่งเลี้ยนงางมาสุมาสุคุยในเรื่องสมัยนั้นยาวสุดบางงานนี่อันนี้ลำไล่รวมที่คุยเจมสันมาฟิล์มด่าตุ้มตุ้มตัวสุดบางงานงักตัวนี้ด่าตุ้มมาสักอูมาทำด่าตุ้มขังก็ต้องงักตัวนี้ซ้ำๆอะไรนะขังจะดิ่งที่เสกันใช่กี่ไม่ได้พูดฟิล์มบูกุมมาบ่เสียซ้ำๆมาอัลบั้มมันกุมตาก็สู้แต่ให้ดีไม่เอามาขังบางจานเช่นสิ่งสิยำวางงี้นั่นนะจุ่มยำขังนี่ยำจุ่มมีก็ยำดูก็สุมังลีลากีอาร์ติสต์สิ่งที่ดีก็ยีโน่ public นี่นุ่งชีวิตแต่เวลามามิ่งก็กวนนะขังมาว่าลิสิกิมารำสิก็ดีวันนี้บันเสียยำมาไม่เอามังแต่เลี้ยงฉันไปจะพยายามมาบ่อยสิไม่เอาเนี่ยนะขังน่ะบีแบบนี้บัดบ่อยให้ขังแต่ว่าอุดิงเม็ดปลาให้ก็ดีขังมาสินะสมัยอะไรอีเนี่ยว่าดมิงก็มาใช่กี่ฟิล์มก็ยังน่ารู้มาตั้งแต่ดีสมังลีลาสินะคราไม่เอานะหันหันอะไรยังบีบางทีไม่ยังอุบีบราขังบีบัวลิสิกิมารำสิก็ดีโอ้ยนี่สเตจโทรแล้วก็ดีขังก็แต่ว่าให้บัวให้โทรเลยจะทั่วนิ่งแต่วันนี้มาเนี่ยอะดูยามันดีสเตจโทรแล้วกันขังนี่มามิ่งมาท่ากวนนะขังแต่ก็สบายใจบ้านคุยแต่สู้ตุ้มฟิลเตอร์ไว้ให้สิ่งที่มาตัวกันนะทุกอีบันโน่ก็ดีต่อก็ดีกับไม้ต่อก็ดีสิ่งที่คุณทงชาติแบบสิ่งกู้กันนี่ก็ต้องทำไม่ใช่ว่าเขาเดียสมังลีลาสิยามลูบร์เขาเลยว่าเขาเดียเพราะแต่ฟิล์มมันดีดราม่าไล่ให้เป็นนักแสดงก่อนให้เป็นสมังลีลาสิลูบร์ให้เป็นดีฟิล์มเดียคุยกี่อันนั้นตัดแต่นั้นอันนั้นอุหลกันสักทำอุหลกันด่าอันนั้นขังมึงก็มีแต่อันนั้นฟิล์มเดียด
aduga acting se ta sen sumang lila da di khara luba mo bina dikha khara wai ma seng na sumang ai gi ka concept ni ko ai gi thasu ai wakhan hai tare masimang na kano bu sin name sin wang ha bina se da ba sumang lila sin ma ta na ta mo sang ta wom chang e ba heta nga tang tho kan wa so tho kan da magi lila gi ma thiwang marin bon du loina khang da na heta ro ma tam ni ma ka du phao roi ba masak su phara ba phajabu oi sano ba masak phara phasa su lila du na yaw ja ka di nga mi oi ba ya roi ba sumang lila chan na roi ba maram di sumang lila ha fi babo ki ma ne pi ba character sing du mapung pha na ta wom chang e adu sumang lila hakting na ngak ta ne ba aduna pai pak te ha dong mana kong ta ka da ngak ta ne ba adu ai wakal du sumang lila artist sing je mamut ta na khar nei bi bam chang e da cinema na tawi ba phau ka no actor na man taw lo ri ba character se mamut ta na khang ma tam da bawu na pam han bam chang e ba natraga di adu maru ina khoni luri ba se masak se han khang bu wan ta maming ta ma tam da masak han bam chang e ba sabos tom ba har se ne tom bi bu har ga so tom bi du smai taw ha gi tom bi du taw na tro na lila du maming khak pan ba tam da masak to du khang bam chang e ba adu masak tu khang daga di artist kana yaw ri ha ma tam da maming du pan mam tam da khang jo ga da ne ba adu ko khan lu bra du hona ba kan bam chang e ba seng na ba sumang lila hoi ado yamba khoi mayamna yam toina haibira ise ngasai dei hairi se khwaidagi mayamna samna haibda saisakpa mo oitari mayam changdana isai mateu ngango gai se yam common oi haina khanje aduga lilaroi mo oirubana maru bapang singge marakta or public ki side tagi sunom phadu thengna mata nang bon doi dialogue tumata tawro ne haibse karam ba dialogue na oibage aduga adugi dialogue se mayamna hen nungsibi ba dialogue ti oidoni ko adugi dialogue tumatem tang tawbi ba yabra tang thambi ya da ina mamang di amna ina interview ka ya so ina tawjar he dum khoi uring me pegi saruk tawjar he adi ina devjani sagi ba khoi gi naton sabi ba center da nupi koi begi dilama devjani sabi naton sabi ba center tawjar he nongobi tawjar he ada ina matem tawsani gi khoi gi hatak lai ba lila se hatak ina best actress phangjari ba adi best play phangi ba khoi pathong sangai je sidagi dialogue sentence khadang lakhot sarga mai tawse ya ada masih mai nurse ne aina lauri ba ke just nurse ne nurse mai mabung yam sina sang da bi to ko hore loi balila do loi lithoro kan ya te na to bi ko ya ada mabung sina adi manam sina society sina sei kun ku tha ma miram da le ro kan da foreign da le ro kan da ma si anga ma pur ga terrorist ki khut gi anga kan bi kan pur lak tam da yum sina loi na ba hindu kan hindu jong imung sida muslim anga bo sel ka doi ne ba ada mai taw ba gi adu da dialogue ma chet ma khak yawe exam ni sang da matem tau jar ge bakwa sana ningo sakho nu min ne bakwa sana ningo sakho nu min sida ma gi dam ma si gi dam ta mai phi ma pubi rak pai ta re ada hana harek pani ma thasa da di wari le pani ba thangom ba nang si se gi nak ta ngasi ningo sakho nu min sida si gi nak ta lai ba ayo ta so gi na ma ka gi harek kumo ise daningi ta sogi na man kai haike na se ton sula udra ba ai gi lis na mar mor ga na se ton sula udra ba pare se ga se di nangi na phang wari li ke thong ba nangi lu hong bi pau ta ba da ise nangi na rak la ding ki puning slai ta phang khang ni de yum da thol ning bana lak pa su laki nangi lu hong bi yaw ba Kuwait edan hospital thadok lamaga Kuwait ki public transport bus matong tu na international airport am nai laki lambi da khudong thiba man ai khoi bungai ramaga sama ne ki Arabian visa hai khang nari ba marbu gi lei mai tu da bus da tong la ki khoi puna ma terrorist ki khut ta tu na ba pham da khoi pu ki khoi sakak se ba khoi mun ki bai tha du man ki upai le to bai ni sin khorang ma kan au kar ka mo tam da ai ni ko yeng lu mo tam da muslim lu pa mo nupi maka akoi hum pun le ki ai ni sang sala arang ko am ko na sing ka tang thak ha ro mo tam da ma ko ni si na sing nupi ki adu bo mi nu se kang ba terrorist kang mo do na sing na do ai ni yau ma pha thak pa ngang ri ai ma ko ni ko lu thu ai do man ki tong ba ka sui to maram du gi da ka sui to marala du gi da mama papa phubi ki ni du gi
numitang ay ang ang po sila ka ay nalay mapamdak tuman ki adubo misi mi ako ta ay heng na matam da mi kam mi ako ta ki yeng lu matam da di mama pa adubo pu ya pu matam no may ka to na to piki mama matam da no may ka to na to ki mama mapa gi man sen na ko na matam da ida kam ki masin mien ki miyam lang na ri ma ko ti ma to da ay ang ang pu ga si ma sang ma ni ki lang dai da ay ang ang pu to la ki yam sang ni aduna malikwa jet makak aduna si ngasai phumam mayam do si gi sin sida si dialogue sida mayek cheng loi da harak pai tare okay khadi sange du su aseng ba kalila du di lila do gi full dialogue tu di la do ni yeng biro ma aduna hojik som khoi naw ga khoi naw si ka som lai mina bada som ek to bada som tok to wani aduga hojik hari budi lila du gi script gi kanu ne dialogue ne bai ngang sei do di ek to buna sat ya ni ai jamani da sumai tau bane yama atai tai sum lila roi singa yama sum khatang khena ba khatang akoina feel tau haija ge ba ko yama na kero tau ba je khon je isa gi aseng ba khoi gi voice ta lot ta bi da nganga ga nupi khonjel thokna na ba khona ba gi mami ma u ba phangi haidi khatang tongan ba hai tai kala khara gi na nupi khonjel se da ita on ba yama gi na du isa gi natural voice da dum ta na ba dum naturally ta na in gi ba mami adu da ne yama dialogue se yam pam da ri shya nupi khonjel se direct mak se ta man da ba nupi eta pick nak chat khibra hai chat ta ba naturally ta gi ba se this is one of the most special oi ba part amani hai na sum yama koi feel tau ja ba ni ko ado yama basic ta khatang lak sa ge koi interview tau ma tam da basic ta khatang chat li ko the basic check khatang lak sa yam bagi ming sibudi lai sam boy mai tai haga khangna re ko ado yam bagi chin lau se kaya no ima pabung na lai ri bra kamai tori chahi kya sore lai ta ba yaw bra mayam tang thambi ya ya khoi baba se police department na thau to bi mane khoi baba se hoji lai gi tre baba se koi re ima di khoi baba gi ming na lai sam gauro gauro sing kawe khoi ima na lai sam ombi bemal debi khoi ma di lai ri khoi kya de sore chahi khoi gi ma se hufu ga mangari manga mu mai surang do ma lai ma se yam han su yam han su oi tre ana is now mari nupa mari ni nupi ani hetare ani sinau gi khoi gi punna dum lai mi ne du aina som da tong ana mu mafam ka sin ma de gi hetare aina som da mu tor pa da khoi maning da ne sinau gi gol sinau lai mi ni jaw ma lai maning da ado hoi khoi sum mathang sum lak pana maram oraga ya man han ba khoi lila yauge haina khalakhi ba mikup si chahi kaya surak pada oibano aduga aham lila hek yauge haik matam da ima pabung na ga di saubra nang nupi saba khotpa du da saugi wari kari lai tak tham yam sawe khoi ba ma hi ta san lai la su da pam sa bai tare lai la su do na ai su han oiba ni na lai la su da khara iling bai tare dai si matam dai su ni la yau ne pra mang ni da ai ho su lai po su ba mang ne ba adu ko na yau ma tung da gi di gyan tar gyan lak bai tare dai si khoi gi sida khoi gi sai area sta khwai di han school gi ko founder de khoi gi little rose english school na ma little rose sida de khoi ai like to little rose english school tam gi matam sida lai pa le matam de khoi gi lekai gi khoi gi lai harau bai tare khoi ibudau pakhang ba gi ha gi sor gi mai sei kumja harau ba da khoi gi imana ba sing de khoi thak thong ba ya ma sing na boy sumaina khoi se lai harau ba sida acting ma dau se har kan ai nak ta lai pa le ngi ho lak pani da ana matam de khoi ozago se mi tai gi mingwen panjare ozago se mi tai amna hit chak ki ba go to na pa na ki set am lai gi ba go to na pa har ki set se taru ga khoi thado kan da khoi ek tau ti ne ba o do gi dialogue to thado ga chin ngang ba khoi mi do mai na acting tau ba gi sak le pi do mai tau na khoi angang ni khalak pi gi pot da angang ni matam ne ne do mai tau kan go to na pa am se tau re go to na pa am se ko la ha up matam gi chahi kya ya man do matam chahi kya ai tara ga hum doi mari tang tara ma tang thoi dai oram du ma le ne yam no yu matam ne ba class 7 ek ka adai bu yau di ne adai yau di class 6 7 adai 6 7 dai oram du ma le du ma yam no yu matam da do ai ut khra matong de the piece hai ya the piece hai ne makeup ko se khoi ge le kai gi se sing to pi ne ba da mai tara go to na pam se ko la ra ut khra matong de gi di olak pu sahi da mo han mo ki kan to do yam do phasai hai dare da hadati lila awni linkala si lila awni khala ke police sorgi ne sine ba adai di sorgi mai ut sahab de ko le kai da mai lila tam khotan to de gi si matam jene khoi oza ira bot ana ai bu sebi rak pa hoje khoi lila punmin na ri ba punmin na sai ba mithai sa bai oza je khoi le kai gi yam sing na ma se kauru bane ba thi ro kan da pona ba sa da hai ga kan thi ro kan kana lila tam han ji ke na tar kan da khoi oza ri bo se thing na kan da
ꯑꯣꯖꯥꯁꯤꯗ ꯍꯥꯏꯖꯔꯀꯥꯟꯗ ꯑꯣꯖꯥꯁꯦ ꯄꯨꯕꯤ ꯂꯥꯛꯄꯤꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃ ꯑꯩꯈꯣꯏ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯁꯪꯒꯣꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯈꯥꯔꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯍꯔꯁꯦꯜ ꯍꯧꯔꯛꯄꯅꯦꯕ ꯔꯤꯍꯔꯁꯦꯜ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗ ꯑꯩꯈꯣꯏꯗ ꯏꯔꯣꯟ ꯅꯨꯃꯤ ꯃꯔꯤꯅ ꯑꯗꯨꯃꯥꯏꯅ ꯎꯠꯂꯦ ꯑꯗꯩꯗꯤ ꯑꯁ ꯁꯤꯗꯤ ꯂꯤꯂꯥꯁꯨ ꯐꯖꯔꯦꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯉꯥꯛꯇꯅꯦꯕ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯦ ꯂꯩꯀꯥꯏ ꯉꯥꯛꯇ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯅ ꯑꯁ ꯁꯤ ꯒ꯭ꯔꯨꯞꯁꯤ ꯂꯤꯂꯥ ꯌꯥꯔꯅꯤꯍꯦ ꯀꯥꯏꯅ ꯇꯧꯗꯅ ꯑꯇꯩꯗ ꯀꯧꯔꯛꯄ ꯑꯩꯈꯣꯏ ꯖꯤꯞꯇꯒ ꯃꯅꯨꯡꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯁꯦ ꯊꯤꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯌꯥꯝꯕ ꯈꯔ ꯂꯩꯔꯤꯌꯦ ꯑꯗꯨꯃꯥꯏꯅ ꯊꯤꯟ ꯈꯣꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯤꯂꯥꯁꯤ ꯇꯧꯔꯁꯤ ꯂꯤꯂꯥꯁꯤ ꯀꯧꯕꯤꯔꯛꯑꯦꯕ ꯁꯨꯝ ꯀꯧꯕꯗꯒꯤ ꯆꯠ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨ ꯆꯠꯂꯨꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯐꯦꯁꯇꯤꯚꯦꯜ ꯀꯥꯁꯤ ꯁꯤꯅꯦꯕ ꯂꯤꯂꯥ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝꯕ ꯅꯣꯡꯃꯗ ꯁꯨꯝ ꯂꯤꯂꯥ ꯑꯃ ꯆꯠꯄꯗ ꯂꯨꯄꯥ ꯀꯌꯥꯒꯗꯤ ꯐꯪꯉꯤ ꯑꯁ ꯑꯗꯥꯏꯗꯗꯤ ꯄꯩꯁꯥꯒ ꯈꯟꯁꯦ ꯀꯥꯎꯔꯦꯗ ꯄꯩꯁꯥꯗꯣ ꯀꯩꯁꯨ ꯚꯦꯂꯨ ꯂꯨꯄꯥ 10 ꯁꯨꯕꯤ ꯈꯔ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯑꯗꯥꯏꯗꯤ ꯀꯩꯁꯨ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯕ ꯅꯠꯇ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯀꯥꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯂꯧꯔꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯀꯥꯟꯗ ꯑꯦꯀꯥꯗꯃꯤꯗ ꯀꯥꯎꯟꯁꯤꯜ ꯀꯩꯅꯣꯗ ꯇꯧꯔꯒ 1989ꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯑꯦꯝ ꯊꯤꯌꯦꯇꯔ ꯕꯤꯂꯥꯜ ꯃꯥꯁ ꯊꯤꯌꯦꯇꯔꯁꯦ 1989ꯗ ꯐꯦꯁꯇꯤꯚꯦꯜ ꯀꯥꯖꯕꯅꯦꯕ ꯐꯦꯁꯇꯤꯚꯦꯜ ꯀꯥꯔꯀꯥꯟꯗ ꯖꯁꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯁꯄꯤꯁꯦꯜ ꯑꯦꯋꯥꯔꯗ ꯄꯤꯔꯛꯄꯅꯦꯕ ꯑꯗꯩꯗꯤ 89 ꯀꯥꯔꯦ 90ꯗ ꯑꯃꯨꯛ 90ꯐꯥꯎ ꯀꯥꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ 91ꯗꯒꯤ ꯑꯃꯨꯛ ꯀꯣꯑꯣꯔꯇꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯅ ꯑꯩꯕꯨ ꯑꯗꯨꯝ ꯑꯉꯥꯡ ꯑꯁꯤ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯗꯩ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯁꯥꯎꯅꯗꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯁꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯁꯥꯎꯅꯗꯅ ꯋꯥꯊꯣꯛ ꯑꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ 91ꯗꯒꯤ ꯀꯩꯅꯣꯗ ꯀꯣꯑꯣꯔꯇꯤꯁ ꯌꯥꯎꯔꯀꯥꯟꯗ 1991ꯗ ꯉꯁꯤ ꯏꯇꯤꯍꯥꯁꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯟꯊꯧ ꯁꯪꯒꯥꯏ ꯏꯕꯤꯔꯤꯕ ꯔꯥꯏꯇꯔꯁꯦ ꯃꯥꯁꯤ ꯀꯨꯏꯔꯕ ꯔꯥꯏꯇꯔꯅꯤ ꯃꯥꯁꯨ 1991ꯗꯒꯤꯅꯦ ꯑꯩꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯔꯨꯟ ꯀꯨꯃꯥꯔꯁꯤ ꯂꯣꯏꯅꯔꯛꯏꯁꯦ ꯃꯥꯁꯤ 1991ꯗ ꯉꯁꯤ ꯏꯇꯤꯍꯥꯁ ꯃꯇꯝꯗ ꯃꯥꯅ ꯕꯦꯁ ꯁꯀ꯭ꯔꯤꯞ ꯐꯪꯉꯦꯕ ꯃꯥꯒꯤ ꯁꯀ꯭ꯔꯤꯞꯁꯦ ꯂꯤꯂꯥꯅ ꯁꯦꯀꯦꯟ ꯇꯥꯕ ꯑꯗꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯥꯒꯤ ꯁꯦꯅꯥ ꯃꯦꯗꯜ ꯀꯥꯏꯅ ꯑꯐꯥꯎꯕ ꯗꯣꯜ ꯃꯌꯥꯝ ꯏꯕ ꯂꯩ ꯑꯗꯨꯅ ꯑꯐꯥꯎꯕ ꯀꯩꯅꯣꯅꯦ ꯔꯥꯏꯇꯔꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯔꯤ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩ ꯇꯣꯛꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯤ ꯑꯦꯝ ꯊꯤꯌꯦꯇꯔꯁꯨ ꯀꯥꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯃꯦꯟ ꯑꯣꯏꯕ ꯔꯣꯜ ꯂꯧꯔꯝꯃꯒ ꯍꯦꯔꯣ ꯁꯤꯒꯤ ꯃꯇꯝꯗ ꯁꯤꯅꯦꯃꯥ ꯂꯣꯏꯌꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯏꯌꯥꯝꯕꯗꯤ ꯃꯇꯝꯗꯨꯗ ꯍꯦꯔꯣꯏꯟ ꯑꯣꯏꯕꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅꯤꯅ ꯍꯦꯔꯣꯏꯟ ꯁꯤꯒꯤ ꯃꯇꯝꯗ ꯂꯤꯂꯥ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯦ ꯗꯜꯁꯦ ꯂꯣꯏꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯗꯜꯁꯦ ꯆꯠꯈꯤꯕ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯅꯥ ꯍꯣꯏ ꯍꯧꯖꯤꯛ ꯃꯃꯤꯡ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩ ꯁꯅꯥ ꯍꯣꯏ ꯀꯨꯃꯥꯔ ꯃꯆꯥ ꯍꯣꯏ ꯃꯣꯏ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯇꯝ ꯈꯔ ꯇꯧꯔ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕ ꯑꯩ ꯇꯣꯛꯈꯤꯕꯗꯒꯤꯗꯣ ꯑꯗꯣ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯁꯦ ꯍꯦꯟꯅ ꯈꯪꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯀꯩꯅꯣ ꯍꯥꯏꯇꯥ ꯉꯁꯥꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯀꯔꯝꯕꯅ ꯑꯣꯏꯈꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯈꯤꯕ ꯉꯁꯥꯏꯒꯤ ꯆꯥꯛꯊꯦꯛꯄꯤ ꯄꯥꯔꯇꯤꯒ ꯍꯥꯏꯅꯔꯤꯕ ꯁꯤꯅ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯔꯝꯕ ꯀꯣꯑꯣꯔꯇꯤꯁꯇꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯅꯦ 1991ꯗ ꯀꯂꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀꯣꯑꯣꯔꯇꯤꯁꯇ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯇꯤꯍꯥꯁ ꯀꯥꯕꯅꯦꯕ ꯑꯗꯨ 1991 ꯀꯥꯕ ꯃꯇꯨꯡꯗ 1992ꯗꯒꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯁꯨ ꯐꯪꯕ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦꯕ ꯀꯂꯥ ꯕꯖꯥꯔ ꯍꯥꯏꯕ ꯂꯤꯂꯥꯁꯦ ꯊꯝꯕꯥꯜ ꯑꯉꯥꯎꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯟꯈꯩ ꯃꯔꯣꯜ ꯑꯃꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯕꯤꯔꯤꯕꯅꯤ ꯑꯉꯥꯡꯈꯩꯅ ꯍꯧꯖꯤꯛ ꯂꯤꯂꯥꯗꯨ ꯌꯦꯡꯍꯧꯕꯗꯨꯒꯤ 1992ꯒꯤ ꯃꯇꯝꯅꯤꯅ ꯌꯦꯡꯍꯧꯗ꯭ꯔꯒꯁꯨ 1992ꯗ ꯃꯇꯝꯗ ꯀꯂꯥ ꯕꯖꯥꯔꯁꯦ ꯑꯩꯅ ꯊꯝꯕꯥꯜ ꯑꯉꯥꯎꯕꯤ ꯁꯥꯔꯀꯥꯟꯗ ꯑꯗꯨꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯊꯝꯕꯥꯜ ꯏꯁꯤꯡꯗꯣ ꯑꯝꯇꯪ ꯊꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯋꯥꯍꯪ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯡꯒꯁꯤ ꯈꯔ ꯈꯤꯛꯑꯒ ꯏꯁꯣꯔꯅ ꯍꯦꯛꯇ ꯑꯦꯁ ꯅꯈꯣꯏ ꯑꯅꯤ ꯃꯥꯏ ꯄꯥꯛꯑꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤ ꯅꯣꯡ ꯈꯤꯇꯪ ꯏꯔꯤꯛ ꯈꯤꯛꯄꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯀꯣ ꯑꯋꯥꯕ ꯀꯣꯛꯊꯣꯛꯑꯦ ꯌꯥꯝ ꯀꯟꯅꯁꯨ ꯇꯥꯗꯦ ꯌꯥꯝ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯂꯨꯞꯄꯣꯏꯗꯕ ꯆꯣꯠꯂꯣꯏꯗꯕ ꯃꯑꯣꯡꯗ ꯇꯥꯕꯤꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯀꯂꯥ ꯕꯖꯥꯔꯗ ꯊꯝꯕꯥꯜ ꯑꯉꯥꯎꯕꯤ ꯁꯥꯕꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯑꯝꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯉꯥꯎꯕꯤ ꯁꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯒ ꯃꯤꯒꯤ ꯕꯥꯄꯨ ꯊꯅꯥ ꯕꯥꯕꯨ ꯀꯥꯏꯅꯒ ꯂꯨꯄꯥ ꯑꯝꯇ ꯄꯤꯌꯨꯕ ꯂꯨꯄꯥ ꯑꯝꯇ ꯄꯤꯌꯨꯕ ꯄꯩꯁꯥꯗꯣ ꯄꯤꯔꯀꯥꯟꯗ ꯅꯪ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯅꯪ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯅꯝꯊꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯂꯦꯞꯄꯒ ꯇꯧꯕꯤꯒꯦꯁꯨ ꯑꯩ ꯅꯅꯥꯎ ꯑꯗꯨꯝ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯩꯗ ꯑꯩꯅ ꯍꯣꯇꯦꯜꯁꯤꯗ ꯑꯩꯒꯤ ꯆꯥꯕꯗꯤ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤ ꯁꯣꯁꯥꯏꯇꯤꯅ ꯌꯦꯡꯕꯤꯕꯁꯤ ꯑꯐꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕꯁꯨ ꯌꯥꯎꯏ ꯑꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯑꯉꯥꯡ ꯄꯣꯛꯈ꯭ꯔꯦꯗꯤ ꯈꯪꯈ꯭ꯔꯦ ꯑꯩꯅ ꯑꯗ ꯑꯉꯥꯡ ꯀꯥꯏ ꯂꯩꯔꯣꯅ ꯈꯪꯗ꯭ꯔꯦ ꯉꯥꯎꯖꯔꯒꯁꯨ ꯑꯗ ꯃꯥꯒꯤ ꯃꯆꯥꯕꯨꯗꯤ ꯑꯉꯥꯎꯕꯅ ꯃꯁꯥ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯑꯗ ꯃꯥ ꯆꯪꯁꯤꯜꯂꯀꯥꯟꯗ ꯍꯣꯇꯦꯜꯒꯤ ꯃꯐꯝꯗꯨ ꯆꯪꯁꯤꯜꯂꯒ ꯑꯗꯥꯏ ꯑꯦꯛꯇꯤꯡꯒꯁꯨ ꯉꯥꯎꯕꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯉꯪꯕꯒꯨꯝꯕ ꯕꯥꯕꯨ ꯂꯨꯄꯥ ꯑꯝꯇ ꯄꯤꯌꯨꯕ ꯂꯨꯄꯥ ꯑꯝꯇ ꯄꯤꯌꯨꯕ ꯕꯥꯕꯨ ꯕꯥꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯥꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯍꯥꯞꯄ ꯃꯥꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯕꯥꯕꯨ ꯅꯣꯏꯅ ꯑꯩꯒꯤ ꯆꯥꯛ ꯊꯦꯡꯅꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯤ ꯃꯃꯥ ꯑꯩꯅ ꯉꯥꯏꯍꯧꯋꯦꯅ ꯇꯝꯕꯤꯌꯨꯀꯣ ꯕꯥꯕꯨ ꯆꯠꯂꯣꯍꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ
อันนี้เอามุกช่วยกันตัวบ้าตัวน่ะนี่ลากิมุดสิตาเซนคิดว่าสักรอบเดียวบักดุมลาคิดตัวเองบ้า ปีโดอุ้ยเนี่ยเราคนน่ะอุ้ยจะฟังไว้สิเนี่ยคนน่ะอาร์ติสต์ควายตะกี้คนน่ะ respect ต้องจะว่าให้ตายเขาตั้งแฮกว่าเขาจะทำไมได้ทุลกปะได้ลงอ่ะมาเนี่ยทำไมได้คนน่าจะคิดว่าดุมแบบฟัดโอ้ยแบบนี้นะเขาตั้งแฮกจริงจังแล้วก็ได้ลงสิงางมาตั้งแต่ปีที่มาตุ้มแล้วจ่อตาบกี้สิกุมบ้าใช่กี้ใครนี่เลยจะบัดเตเลนสิเนี่ยคนน่ะมันปุ่มยามน่ะคนอาร์ติสต์มือใกล้คุมได้สิเขาตั้งแฮกตัวบัดเห็นน้ำมันบ้ามาสานทุกไปแตบแต่วงอูมาฟังบ่สิไม่ยามยิงบีไม่ยามน่ะดียามไปมิตรปีตากี่ตัวแบบสิอุรังมวยคนน่ะดิสแล้วสินทากี่ตัวสิอุรังยามหนุ่มยามคุยซุ่มเปลี่ยนเจ้าว่าให้ตายเรานะก็อะโดมาทั้งซุ่มหลักมาสินะมาแล้วก็ใช่กี้นะฮะเราคงทาง Artist Association ได้ยามมาสิจากที่วิปัตติให้มาลีลาคุยกางผู้สิก็มุปุ้นกันนะปุ้นกันมาตุ้มมานุ่งดะควายตะกี้ปั๊มจะว่าคุยลีลาสิคุยน่ะซุ่มตาจะบัดะคุยน่ะสุยิงจะหวยรับ2000ไงสิรับ2000สิได้ไม่ยามนะดมยามเห็นนะใครเห็นนะไม่ยามนะยามบุษคนนะบิ๊กบ่มาไดโลกใช่กี้uring me pin o zai we maga to bigi sin do adagi mat ek tom tang mayam da he na pam da do ma le mayam uring me pai dai lo hai le re ma ko mat ek tom tang taw wi มันเสร็จแล้วนะกูเอ็กย้อนกับยังไงกันได้บ้างเนี่ยในพัมตัวเส้นไว้ตัวคุยดีลาดิแต่นะมุดตัวเลยกันนายจะทวงที่ไว้จะไว้แต่เนี่ยอันนี้บ่มาทำจะคุยอุตสาหนุชีบ้าคุยอุตสาหสนาลูกคุยกี่ไม่เมกนี่รับทุก2000สิไอ้น่ะรับทุก2000สิสู้ second best actress ฟังใจada khota boy ma khuman ga iga pa sa bane dul la do da na ina khota boy am he sana ba gi angang sana bi type da ada gi ma lao kai no nang du mi le bai du bo choi she de yung pa lo po ni da i lai bo thi bi di ne jing hala le ba ni kai sana san bai ta so la se kai mi kai no jing oi na khot na ma du ne ne se gi ling jon pa yo adu ga neสิ่งนั้นตัวนั้นสิ่งนั้นตุ้มนั่นตุ้มนะเลยดิอุริงเสียปีเราไม่ขายอยู่แกนี่ก็ทำไมนะเงาสันสันวิแต่ใจตาเนี่ยทำไมต้องตัวเกียบจังทำไมว่าเก่งเกินเนี่ยยังมาทำตัวอะไรแบบ energy ให้ตายรับ2000อะไรแบบ energy โหจิกเลยแบบ energyกะดิแค่นั้นแบบนี้ไอ้เงินแต่แค่นั้นเลยเที่ยวสุดฟ้าจ้ะอ่ะตัวพาบุกี้มีเองแต่ที่แค่นั้นไม่ใหญ่กว่าแต่เส้นอ่ะลูกเสร็จแล้วกันนะก็อะดูว่าฮันตะกี้ไอ้แต่สังตะกี้โคโรกี้กันโนเสียคุยกันตะ first story ว่าปะตงสังไกบลีลาเสียสเตตะคุยกี้นุชีบิบายยามาสิงอะตะกี้ลีลาบ่ถอยลงสู่กังมูสินไฮเนี่ยว่าบอยนั่งกินหอยสักตุ้มหันเลยนะมารำไอ้น่ะตัดสินะฮีโร่กี้โอ้ยบ่ไม่ใหญ่เลี้ยปะกี้ปอเสียคุยอะลูอะไรฮะพี่ว่าคันตะคุยที่ไม่ไล่รูปเนี่ยบ่อะแต่ฮันตะกี้ไอ้น่ะตัดสินะในชาบิมใส่บ่เสียนะในชาบิใส่ตะลีลาสุดในชาบิอารีบินี่ยามติเนี่ยซะนั่นตะบ่ดานัสนี่ಅದು ನರ್ಸ್ ಅಮ್ಮ ವರ್ಗಾನ ಮಾಗಿ ಸಿಂಪಂಜಿ ನರ್ಸ್ಗಿ ಸಿಂಪಂಜಿ ಐ ಕೇಕ್ತ ಲೌರಿಬ ಸಿಂಪಂಜಿ ಮಾಗಿ ಮಪ್ಪ ನುಪ್ಪ ಮನಾವ್ ನುಪಿ ಮಭುಂಗ್ ಫ್ಯಾಮಿಲಿ ಮಾಗಿ ಪಂತೌ ಸಂಗಾಯ್ದು ಮಾಗಿ ಹಿಂಗನಬಗಿದಮಕ್ತ ಮಾನ ಸೋನ ಪೈಸಾ ಥಾರಕಾಂದ ಪಂತೌ ಸಂಗಾಯ್ ಮಪಾಂದಿ ಥಾರಕಾಂದ ಪಂತೌ ಸಂಗಾಯ್ಸೆ ಅತೋಪನ ಕನ ತೌಬ ಯಾರೋಯ್ ಸೋಕ್ಪ ಯಾರೋಯ್ ಅದು ಸಿಂಗಲು ಹಾಯ್ಬಿ ಪೋಸಿ ಸಿಂಗಲ್ ಕದಬ ಹಾಯ್ಬಿ ಪೈಸಾ ಥಾರ ಅದೊಂದು ಒಯ್ನ ಮೈ ಕೋಕ್ಸಿ ಲೈಗಿ ಬಾಯ್ತಾರೆ ಸಿನ ಹಾಬದನಿ ngô singsina masagi mayunggi damakta kayam khanbado adugi wane nupa tana khanba ta nupi da su hena khalle ya utli bane mane adumai khalga lagi ba kekta mane baduna hai moina khoi gi tina bi ma na sing ya ma sing na nang nawai sakam do wa han di na nang sa nawai sakam ning jeng na adong thing yeng bi ka khang ni pak da ba tonga ba pa ga doi ne pa tarak pa gai je ya ma khoi gi jury mai am na Sagi Manipur State Kala Academy sisu ariba organization ni sigi sumang lila festival sinmada handaki duna yangkhai gani thoirak subara dawai oi yangkhai ni thoirak suboram dong wale subject to correction ado mayam yangkhai ni thoirak silak pagai se arai badi natre jahi kuding gi mayam da first tabal lani sina second tabal lani sina third tabal lani kai ga mayam gi machin da thohan mangam di basi sagi State Academy Manipur State Kala Academy sigi khoi na khona jariba sigi mayam result ni hai tare mayam na ka hai na di khangbi da ba aduna ni mayam da hanjana jan panjare Manipur State Kala Academy lobi ba role adugi matik chawi sumang lila Manipur sumang kumhei hena chawkhatpa hena chawba awang ma phambak ta pukhalak na hona matam da makhoi chawa thodang lai hai ba simasu akhoi cemetery simai kai dagi kai khona bu cha boroi na thamjani adu yam ngasi bhawbada khoi Best Actress ki role si aduga atop award si kaya mo kadi phangre se puna chora trama bu sure Best Actress ka supporting ka actress ka the second best punjala kanda
ตัวตรางงามุกที่หน่วยสูร ꯑꯗꯨꯗꯤ ꯌꯥꯝꯃꯜꯂꯛꯇꯅ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯗꯁꯤꯡꯁꯦ ꯌꯥꯝꯃꯜꯂꯛꯇꯅ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄꯒꯁꯦ ꯑꯗꯨꯝ ꯑꯁ ꯐꯪꯐꯝ ꯊꯣꯛꯄꯅꯤꯗ ꯀꯥꯏ ꯈꯟꯕꯒꯁꯦ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯛꯇꯁꯨ ꯂꯩꯌꯦ ꯂꯛꯇꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯁꯤꯗꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔꯁꯦ ꯍꯣꯏ ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯀꯥꯈꯤꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯑꯣ ꯍꯥꯏꯕꯗꯤ ꯏꯁꯥꯅꯗꯤ ꯈꯟꯖꯕ ꯏꯁꯥꯗꯤ ꯍꯥꯏꯕꯗꯤ ꯂꯤꯂꯥꯗꯣ ꯍꯥꯏꯕꯗꯤ ꯂꯤꯂꯥ ꯃꯃꯤꯡꯗꯣ ꯂꯤꯂꯥꯗꯣ ꯀꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯐꯔꯛ ꯇꯥꯅꯈꯤꯕꯒꯨꯝꯕ ꯑꯇꯣꯞꯄꯒꯤ ꯊꯥꯒꯠꯈꯤꯕꯒꯨꯝꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅꯒ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯝ ꯁꯣꯏꯔꯣꯏꯗꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒ ꯀꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯍꯣꯏ ꯂꯥꯏꯕꯛꯅ ꯇꯝꯗꯗꯅ ꯀꯥꯈꯤꯗꯕ ꯃꯥꯅꯦ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯀꯥꯅꯤꯒꯥꯏꯗꯤ ꯈꯟꯖꯕ ꯈꯟꯖꯕ ꯀꯥꯅꯤꯒꯥꯏꯗꯤ ꯑꯗꯨ ꯈꯟꯖꯕ ꯁ꯭ꯀ꯭ꯔꯤꯞꯇꯨꯅ ꯐꯔꯛ ꯇꯥꯅꯕꯗꯤ ꯑꯇꯣꯞꯄ ꯍꯣꯏ ꯊꯥꯒꯠꯈꯤꯕꯒꯨꯝꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯊꯥꯒꯠꯂꯝꯃꯒꯗꯤ ꯑꯗꯨꯝ ꯍꯣꯏ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯅ ꯑꯌꯥꯝꯕꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯤꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯕꯥ ꯇꯧꯔꯒ ꯂꯥꯛꯆꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯝ ꯃꯤꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯁꯦ ꯄꯥꯝꯃꯦ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯧꯔ ꯂꯩꯔꯦ ꯑꯗꯥ ꯇꯧꯔ ꯂꯩꯔꯦ ꯍꯥꯏꯁꯦ ꯑꯉꯝꯕ ꯁꯨꯝ ꯄꯥꯡꯕ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯖꯁ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇ ꯄꯦꯖ ꯑꯃ ꯍꯥꯡꯉꯒ ꯌꯨꯇ꯭ꯌꯨꯕꯇ ꯄꯦꯖ ꯑꯃ ꯁꯨꯃꯥꯏꯅ ꯑꯦꯀꯥꯎꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯦ ꯊꯝꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯀꯣꯃꯤꯠꯃꯦꯟꯗꯤ ꯑꯩꯈꯣꯏ ꯄꯤꯖꯕ ꯂꯩꯇꯦ ꯆꯨꯝꯃꯤ 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 ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯏꯌꯥꯝꯕꯅ ꯉꯁꯥꯏꯒꯤ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯁꯦꯝꯒꯠꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯪꯈꯤ ꯆꯨꯝꯃꯤ ꯁꯦꯜ ꯆꯨꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯪꯕ ꯃꯔꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠꯁꯤ ꯏꯚꯟ ꯏꯌꯥꯝꯕꯅ ꯂꯩꯅꯔꯤꯕ ꯏꯪꯒꯣꯜ ꯑꯁꯤ ꯕꯟꯙꯥꯟ ꯊꯝꯃꯒ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯛꯈꯤ ꯍꯥꯏꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯥꯡꯕ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅꯦ ꯃꯥꯅꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯔꯦ ꯂꯤꯂꯥ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯦꯛꯇ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯄꯩꯁꯥꯗꯨꯁꯨ ꯏꯟꯇꯝ ꯂꯥꯛ ꯃꯊꯛ ꯐꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯗꯣꯜ ꯑꯃ ꯂꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯥꯔꯇꯤꯁꯇꯨ ꯃꯃꯤꯡ ꯂꯩꯇꯕ ꯃꯃꯤꯡ ꯂꯩꯕ ꯑꯥꯔꯇꯤꯁ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯁꯝꯅ ꯃꯥꯅꯦ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯌꯥꯎꯔꯤ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯍꯣꯏ ꯚꯥꯕꯣꯛꯀꯤ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯀꯗꯣꯏꯅꯦꯕ ꯃꯥꯅꯦ ꯃꯣꯏ ꯄꯥꯔꯇꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯗꯣꯜ ꯑꯃ ꯇꯁꯦꯡꯅ ꯂꯤꯡꯈꯠꯀꯦꯅ ꯈꯜꯂꯒꯗꯤ ꯑꯥꯔꯇꯤꯁꯇꯨ ꯃꯔꯨꯑꯣꯏꯕ ꯈꯔ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯦꯛꯑꯒ ꯊꯝꯗꯣꯏꯅꯤ ꯅꯦꯛꯑꯒ ꯊꯝꯒꯗꯣꯏꯅꯦꯕ ꯃꯣꯏꯁꯤ ꯅꯦꯛꯑꯒ ꯊꯝꯕ ꯑꯩꯈꯣꯏ ꯇꯣꯛꯄꯤꯒꯅꯨ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯊꯝꯅꯗꯣꯏꯅꯦꯕ ꯃꯥꯅꯦ ꯑꯗꯨ ꯂꯩ ꯌꯥꯅꯕꯒꯤ ꯃꯈꯥꯗ ꯌꯥꯅꯕꯒꯤ ꯃꯈꯥꯗ ꯑꯥ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯗꯣꯜꯗꯣ ꯑꯔꯤꯡꯕ ꯗꯣꯜ ꯑꯣꯏꯗꯕꯅꯤꯅ ꯑꯍꯥ ꯚꯥꯕꯣꯛꯀꯤ ꯄꯕ꯭ꯂꯤꯛꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯗꯤ ꯀꯧꯕꯤꯔꯣꯏꯗꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯚꯥꯕꯣꯛꯅ ꯀꯧꯕꯤꯔꯗꯤ ꯄꯕ꯭ꯂꯤꯛꯅ ꯀꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯤꯡꯈꯠꯆꯔꯤꯕ ꯂꯤꯂꯥꯁꯤ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣꯕ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯅ ꯀꯧꯕꯤꯔꯛꯄ ꯑꯩꯈꯣꯏ ꯆꯠꯆꯔꯨꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯗꯒꯤ ꯃꯍꯩꯗꯨ ꯄꯕ꯭ꯂꯤꯛꯅ ꯄꯤꯕꯤꯔꯛꯄ ꯂꯤꯂꯥ ꯀꯧꯕꯤꯔ ꯄꯤꯕꯤꯔꯛꯄꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯇꯦꯜ ꯇꯧꯖꯔꯤꯅꯦꯕ ꯂꯤꯂꯥꯗꯨ ꯀꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯂꯤꯂꯥꯗꯨ ꯄꯛꯇꯝ ꯇꯝꯕ ꯂꯤꯂꯥꯗꯨ ꯀꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯣꯜꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯒꯤ ꯇꯥꯕꯅꯦꯕ ꯏꯁꯝ ꯁꯝꯅ ꯂꯤꯂꯥꯁꯤꯃ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯒꯠꯂꯝꯕ ꯁꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯤ ꯁꯦꯜ ꯆꯪꯉꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯄꯨꯕ ꯅꯠꯇꯕꯤꯗ ꯏꯁꯥꯒꯤ ꯏꯪꯒꯣꯜ ꯕꯟꯙꯥꯟ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯥꯅꯤ ꯑꯋꯥꯕ ꯄꯥꯎꯁꯤꯃ ꯂꯩ ꯍꯥꯏꯕꯤꯕꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯍꯣꯠꯅꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯤꯂꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯝꯖꯤꯡꯕꯁꯤ ꯑꯩ ꯃꯁꯤ ꯂꯝꯖꯤꯡꯕ ꯗꯣꯜꯁꯦ ꯑꯩꯅ ꯄꯨꯈꯠꯆꯔꯝꯃꯒꯁꯨ ꯑꯩꯅ ꯐꯥꯗꯣꯛꯎꯔꯝꯃꯒꯁꯨ ꯃꯁꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯑꯩ ꯏꯁꯥꯁꯨ ꯑꯩ ꯍꯤꯡꯖꯈ꯭ꯔꯒꯦꯅ ꯈꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯅꯥꯒꯨꯝꯕ ꯗꯣꯜ ꯑꯃꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯩ ꯂꯝꯖꯤꯡꯕꯁꯤ ꯇꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯄꯨꯜꯂꯁꯤꯔꯥ ꯕꯣꯏ ꯑꯩꯈꯣꯏꯅ ꯄꯨꯜꯂꯁꯤꯔꯥ ꯍꯥꯏꯕꯒꯤ ꯄꯨꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯀꯧꯕꯤꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯁꯦꯡꯅ ꯀꯧꯕꯤꯅꯕ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯩꯁꯨ ꯆꯪꯖꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯍꯤꯡꯕ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯀꯣꯝꯅ ꯍꯤꯡꯕ ꯏꯁꯥ ꯀꯣꯝꯅ ꯍꯤꯡꯖꯕ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕ ꯍꯥꯏꯔꯤꯕ ꯗꯣꯜꯁꯤꯗ ꯑꯩꯒꯤ ꯀꯣꯂꯤꯛ ꯑꯣꯏꯖꯔꯤꯕ ꯑꯉꯥꯡꯈꯩ ꯁꯦꯝꯃꯤꯟꯅꯔꯀꯥꯟꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯣꯏꯒꯤꯁꯨ ꯄꯥꯝꯃꯦ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯥꯛꯀꯗꯣꯏꯅꯤ ꯀꯩꯒꯤꯅꯣꯗ ꯏꯌꯥꯝꯕꯁꯤꯅ ꯁꯦꯜ ꯂꯝꯖꯤꯡꯕ ꯗꯣꯜꯁꯦ ꯇꯣꯛꯑꯒꯦ ꯍꯦꯛ ꯂꯦꯞꯈꯤ ꯇꯥꯔꯗꯤ ꯃꯈꯥꯗ ꯂꯩꯖꯔꯝꯂꯤꯕ ꯑꯗꯨꯝꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤ ꯂꯤꯂꯥꯔꯣꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯆꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯇꯧꯗꯣꯏꯅꯣ ꯑꯅꯧꯕ ꯗꯣꯜ ꯑꯃ ꯍꯤꯡꯉꯁꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯆꯧ ꯑꯆꯧꯕ ꯋꯥꯍꯪ ꯍꯪꯉꯛꯇꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯥꯅꯤ ꯃꯣꯏ ꯌꯥꯎꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯎꯈꯤꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯨ ꯉꯁꯥꯏ ꯀꯣꯂꯤꯛ ꯑꯣꯏꯅ ꯄꯨꯟꯃꯤꯟꯅꯔꯀꯥꯟꯗ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯄꯨꯛꯆꯦꯟ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯒꯗꯤ ꯑꯩꯁꯨ ꯁꯦꯝꯒꯠꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯤꯅꯦꯕ ꯑꯉꯥꯡꯈꯩ ꯍꯧꯔꯛꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯣꯏ ꯑꯩꯁꯨ ꯗꯣꯜꯗꯣ ꯂꯝꯖꯤꯡꯕꯁꯤꯅ ꯑꯗꯨꯝ ꯂꯣꯏꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯍꯣꯏ ꯁꯦꯝꯒꯠꯂꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯟꯖꯔ ꯂꯩꯖꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯋꯥꯕꯗꯤ ꯑꯁ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯐꯖꯅ ꯋꯥꯔꯦ ꯍꯣꯏ ꯋꯥꯕꯗꯤ ꯑꯗꯨꯅ ꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯑꯩꯈꯣꯏꯅꯁꯨ ꯂꯤꯂꯥ ꯄꯨꯊꯣꯛꯆꯕ ꯃꯇꯝꯗ ꯚꯥꯕꯣꯛꯅ ꯄꯥꯝꯅꯅ ꯄꯨꯊꯣꯛꯆꯕ ꯍꯣꯏ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯚꯥꯕꯣꯛꯅ ꯄꯕ꯭ꯂꯤꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕ ꯍꯤꯡꯍꯟꯕꯤꯌꯨ ꯂꯤꯂꯥ ꯀꯧꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯂꯤꯂꯥ ꯀꯧꯕꯁꯤꯃ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯍꯟꯗꯛ ꯐꯥꯔꯁ ꯇꯥꯈꯤꯕ ꯂꯤꯂꯥ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯁꯤ
ꯀꯔꯤꯒꯨꯝꯕ ꯕꯨꯀꯤꯡ ꯇꯧꯕꯤꯅꯤꯡ ꯇꯥꯔꯁꯨ ꯁꯤꯡꯒꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯂꯥ ꯄꯥꯝꯕꯤꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯗꯣꯝꯒꯤ ꯂꯝꯄꯥꯛꯇ ꯑꯣꯔ ꯏꯚꯟ ꯁꯨꯃꯥꯡ ꯑꯄꯥꯛꯄ ꯑꯣꯏꯇꯥꯔꯦ ꯁꯨꯃꯥꯡꯗ ꯁꯨꯝ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯝꯄꯥꯛꯇ ꯑꯌꯥꯝꯕꯅ ꯂꯣꯏ ꯇꯧꯅꯔꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕꯗꯀꯣ ꯑꯗꯣ ꯑꯗꯨꯝꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤ ꯇꯥꯔꯒꯁꯨ ꯏꯌꯥꯝꯕꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯁꯦꯞ ꯇꯧꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯤꯡꯒꯤꯃꯦꯇ꯭ꯔꯤꯁꯤꯗ ꯖꯁ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯐꯝ ꯊꯝꯖꯒꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯕ ꯍꯧꯖꯔꯕꯅꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯍꯥꯏ ꯇꯥꯡ 3ꯁꯦ ꯀ꯭ꯂꯥꯁ ꯀꯩꯅꯣꯒꯤ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯕ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯩ ꯂꯝꯗꯒꯗꯤ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯥꯏꯗꯤ ꯂꯥꯛꯄ ꯍꯧꯔꯦ ꯗꯦꯠꯀ ꯂꯣꯏꯅꯅ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯂꯣꯏꯅꯃꯛ ꯄꯟꯗ꯭ꯔꯒꯁꯨ ꯈꯔ ꯆꯣꯡꯉ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯈꯥꯏ ꯑꯅꯝꯕꯅꯗꯤ ꯐꯅꯌꯥꯝꯗꯤ ꯂꯩꯔꯕꯅꯤ ꯗꯦꯠ 3ꯗꯒꯤ ꯑꯗꯣ ꯗꯥꯏꯔꯦꯛ ꯍꯦꯛ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝ ꯀꯨꯏꯔꯅꯤ ꯁꯥꯡꯅ ꯑꯩꯁꯨ ꯁꯤ ꯗꯥꯏꯔꯤꯗ ꯆꯣꯡꯉ ꯂꯩꯕ ꯀꯩꯁꯤꯗ ꯁꯤ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏ ꯔꯥꯎ ꯀ꯭ꯂꯕ ꯂꯩ ꯕꯤꯁꯦꯝꯄꯨꯔ ꯂꯩ ꯆꯥꯖꯤꯡ ꯑꯗꯒꯤ ꯇꯥꯡ 22 ꯆꯩꯔꯥꯎꯕꯁꯦ ꯇꯥꯡ 22ꯁꯦ ꯍꯟꯗꯛ ꯂꯥꯛꯏꯕ ꯇꯥꯡ 22 ꯆꯩꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯧꯔꯒꯨꯝꯁꯤꯅ ꯈꯟꯅꯖꯔꯝꯕꯅꯦ ꯑꯗꯨꯅ ꯑꯉꯥꯡꯈꯩ ꯍꯪꯅꯔꯀꯥꯟꯗ ꯂꯧꯔꯁꯤ ꯇꯧꯕꯗꯒꯤ ꯕꯤꯁꯦꯝꯄꯨꯔꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯒꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯗ ꯄꯨꯡ 6ꯀꯤ ꯑꯃ ꯂꯩ ꯄꯨꯡ 8ꯒꯤ ꯑꯃꯗꯤ ꯍꯥꯡꯉꯤ ꯁꯤꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯔꯝꯕꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯍꯥꯞꯆꯔꯒꯦ ꯍꯥꯏꯕꯗꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯄꯨꯡ 8ꯒꯤ ꯁꯣ ꯑꯃ ꯍꯧꯖꯤꯛꯁꯦ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯟꯁꯤꯟꯕ ꯌꯥꯅꯤ ꯐꯥꯁ ꯀꯝ ꯐꯥꯁ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯊꯝꯖꯒꯦ ꯏꯌꯥꯝꯕꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯒꯗꯤ ꯊꯨꯅ ꯌꯥꯡꯅ ꯕꯨꯛ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯀꯩꯒꯤꯅꯣꯗ ꯏꯌꯥꯝꯕꯒꯤ ꯈꯨꯄꯥꯏ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯅꯤ ꯂꯣꯏꯅꯃꯛ ꯏꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯕꯨꯛ ꯇꯧꯕꯤꯔꯛꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯕꯨꯛ ꯇꯧꯕꯤꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯀꯣꯜꯗꯤ ꯄꯥꯏꯔꯣꯏ ꯍꯣꯔꯦꯟ ꯂꯥꯏꯚ ꯍꯦꯛ ꯂꯣꯏꯕꯒ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯈꯨꯗꯛꯇ ꯄꯥꯏꯅꯅꯕꯁꯨ ꯌꯥꯝꯅ ꯍꯣꯠꯅꯖꯒꯦ ꯏꯌꯥꯝꯕꯒꯤ ꯐꯣꯟꯁꯦ ꯅꯥꯀꯟꯗ ꯂꯩꯔꯤ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤꯒꯨꯝꯕꯅ ꯌꯦꯡꯕꯤꯕ ꯑꯣꯔ ꯃꯩꯔꯥ ꯄꯥꯏꯕꯤꯅꯁꯨ ꯌꯥꯝ ꯁꯤꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅꯁꯨ ꯌꯥꯝ ꯁꯤꯜꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯟꯐꯥꯔꯝ ꯇꯥꯕꯤꯅꯤꯡꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯄꯥꯔꯠꯅꯦ ꯄꯨꯡ 8 ꯍꯥꯏꯁꯦ ꯆꯥꯛ ꯍꯦꯛ ꯆꯥ ꯇꯣꯛꯑꯒ ꯌꯦꯡꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯌꯥꯝ ꯋꯥꯗꯕ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯗꯨꯒ ꯂꯣꯏꯁꯟꯕꯁꯨ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯆꯞ ꯆꯥꯅ ꯂꯣꯏꯁꯜꯂꯒ 12 ꯕꯥꯔꯣ ꯁ꯭ꯋꯥꯏꯗ ꯇꯥꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯒ ꯆꯞ ꯆꯥꯕ ꯌꯨꯝ ꯍꯟꯕ ꯃꯇꯝꯗꯣ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯂꯤꯂꯥ ꯌꯦꯡꯉꯨꯕꯒꯤ ꯊꯦꯡꯅꯒ ꯍꯧꯒꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯑꯗꯨꯝ ꯂꯧꯊꯖꯔꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯩꯔꯥꯎꯕ ꯊꯣꯛꯅꯕꯅꯤꯅ ꯂꯧꯔꯒꯨꯝꯁꯤꯗ ꯃꯇꯨꯡꯗꯤꯅ ꯑꯩꯈꯣꯏ ꯈꯟꯅꯔꯨꯕꯅꯤꯗ ꯑꯗ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯨꯛ ꯂꯥꯛꯕꯗꯤ ꯐꯩ ꯑꯗꯨ ꯂꯧꯔꯒꯗꯤ ꯑꯃꯈꯛ ꯂꯧꯕꯗꯤ ꯀꯩꯗꯧꯔꯨꯅꯤ ꯄꯨꯂꯞ 3 ꯂꯧꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯗꯤ ꯄꯨꯡ 8 ꯃꯈꯥꯏꯁꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯡꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ 8ꯁꯤꯃ ꯃꯌꯥꯝ ꯌꯥꯔꯅꯤꯀꯣ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕꯗ ꯋꯥꯍꯪ ꯈꯔꯁꯨ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯁꯥꯕꯒꯤ ꯔꯣꯜꯁꯦ ꯑꯌꯥꯝꯕ ꯃꯊꯪ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ ꯍꯥꯏꯀꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯁꯞꯄꯣꯔꯠ ꯂꯥꯛꯄꯒꯗꯤ ꯍꯧꯈꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯌꯨ ꯃꯁꯦ ꯑꯍꯥꯟꯕꯗꯤ ꯌꯥꯔꯝꯗꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯇꯧꯔꯝꯃꯦ ꯑꯥꯎ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯇꯧꯒꯗꯕ ꯇꯧꯔꯒ ꯂꯩꯒꯗꯕ ꯄꯣꯠꯇꯨꯅ ꯀꯩꯅꯣ ꯈꯜꯂꯤꯗꯨꯅ ꯑꯁ ꯍꯦꯛꯇ ꯐꯨꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯔꯖꯥꯠꯅꯤꯗ ꯑꯗꯩꯗꯤ ꯇꯁꯦꯡꯅ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯜꯂꯝꯗꯦꯕ ꯊꯣꯏꯅ ꯑꯗꯒꯤ ꯂꯤꯂꯥꯗꯣ ꯁꯨꯝ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯤꯂꯥꯁꯤ ꯅꯨꯡꯁꯤꯔꯛꯄ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯄꯨꯔꯥ ꯑꯗꯨꯝ ꯆꯪꯈꯤꯕꯅꯦꯕ ꯑꯗꯨ ꯆꯪꯈꯤꯕꯗꯩꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯀꯩꯝꯇ ꯑꯊꯤꯡꯕ ꯂꯩꯔꯛꯇ꯭ꯔꯦ ꯀꯣꯟꯅ ꯃꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯑꯗꯩ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯇꯝꯗ ꯌꯨꯝ ꯄꯥꯗ꯭ꯔꯤ ꯃꯇꯝꯅꯤꯀꯣ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯅꯦ ꯑꯗꯩ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯀꯩꯅꯣ ꯇꯥꯎꯊꯣꯡ ꯂꯝꯁꯥꯡ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯏꯔꯣꯏꯁꯦ ꯃꯈꯥ ꯇꯥꯎꯊꯣꯡꯗꯣ ꯑꯗꯨꯗꯒꯤꯅꯤ ꯑꯗ ꯃꯥꯁꯨ ꯉꯁꯥꯏ ꯇꯥꯎꯊꯣꯡꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯈ꯭ꯔꯦ ꯑꯗ ꯃꯥꯁꯨ ꯑꯩꯒ ꯑꯁꯣꯝꯗ ꯂꯤꯂꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯔꯥꯕꯣꯠꯁꯤ ꯍꯩꯕꯣꯡꯄꯣꯛꯄꯤ ꯁꯣꯝ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯤꯂꯥ ꯇꯝꯕ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯈꯪꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯅꯨꯄꯤ ꯂꯤꯂꯥꯗ ꯅꯨꯄꯤ ꯁꯥꯕꯁꯤꯕꯨ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯄꯥꯝꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯃꯁꯤ ꯃꯥꯏ ꯋꯥꯈꯜꯅꯤꯗ ꯄꯥꯝꯅꯕ ꯌꯥꯎꯏꯗ ꯌꯥꯝꯅ ꯄꯥꯝꯅꯩꯗ ꯃꯥꯒꯤ ꯀꯩꯅꯣꯗ ꯂꯩꯔꯦ ꯑꯦꯛꯇꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯁꯝꯅ ꯍꯥꯏꯔꯕ ꯑꯩꯈꯣꯏꯅ ꯁꯦ ꯅꯨꯄꯤ ꯁꯥꯕꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯄꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯈꯤꯇꯪ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯇꯥꯔꯗꯤ ꯏꯌꯥꯝꯕꯅ ꯂꯤꯂꯥꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯣꯛꯄ ꯉꯝ ꯇꯥꯔꯁꯨ ꯌꯨꯝꯗ ꯂꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ 100% ꯅꯨꯄꯥꯗ ꯅꯨꯄꯥ ꯋꯥ ꯉꯥꯡꯕ ꯑꯣꯏꯇꯥꯔꯁꯨ ꯅꯨꯄꯥꯗ ꯅꯨꯄꯥ ꯊꯦꯛꯄ ꯈꯣꯠꯄ ꯀꯩꯝ ꯌꯥꯎꯗꯕꯤꯁꯦ ꯁꯤꯁꯤꯅꯁꯨ ꯏꯇꯩꯃꯅ ꯄꯥꯝꯕꯩ ꯃꯆꯥ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯇꯩꯕ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯁ ꯌꯨꯝꯗ ꯌꯥꯝꯅ ꯏꯔꯥꯡ ꯊꯣꯛꯅꯔꯛꯄꯅꯤꯗ ꯂꯤꯂꯥꯒꯤ ꯃꯐꯝꯗ ꯁꯨꯝ ꯈꯪꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯗꯩ ꯌꯨꯝꯗꯒꯤ ꯂꯥꯛꯁꯟꯕꯒꯨꯝꯕ ꯑꯗꯩ ꯇꯨꯝꯃꯤꯉꯩꯗ ꯂꯥꯛꯁꯟꯕꯒꯨꯝꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯋꯥꯔꯤꯗꯨꯁꯨ ꯅꯪ ꯂꯥꯛꯆꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯇꯩꯃꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯃꯣꯗ ꯏꯪꯒꯤꯠ ꯄꯤꯔꯛꯈꯤꯕꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ
ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏ ꯃꯥꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯑꯦꯄ꯭ꯔꯣꯁ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯗꯣꯏꯕ ꯑꯩꯅ ꯂꯤꯕꯤꯕ ꯌꯥꯕ ꯁꯦ ꯑꯩꯅ ꯍꯧꯔꯨꯕꯅꯤꯗ ꯏꯖꯥꯕꯅ ꯍꯧꯕ ꯇꯥꯔꯦ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯊꯥꯕꯜꯗ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯛꯄꯒꯤ ꯂꯤꯂꯥ ꯌꯥꯎꯖꯔꯒꯁꯨ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯂꯥꯡꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯍꯣꯏ ꯂꯥꯡꯕ ꯈꯣꯠꯄ ꯍꯛꯆꯥꯡ ꯌꯥꯝ ꯈꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯊꯥꯕꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡ ꯆꯠꯄꯅꯤꯗ ꯃꯇꯝꯗ ꯁꯥꯏꯀꯜꯅꯤ ꯆꯠꯂꯤꯗꯨꯁꯨ ꯍꯣꯏ ꯁꯥꯏꯀꯜ ꯒꯥꯔꯤ ꯃꯆꯥꯒ ꯂꯩ ꯄꯣꯠꯇꯤꯗꯕ ꯊꯥꯕꯜ ꯆꯣꯡ ꯆꯠꯄꯁꯦ ꯅꯨꯄꯥꯗꯅꯤꯀꯣ ꯆꯠꯇꯣꯏꯁꯦ ꯅꯨꯄꯤ ꯁꯥꯔ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯣꯂꯤꯛ ꯃꯌꯥꯝ ꯇꯧꯔꯒꯥꯟꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯉꯥꯛꯇ ꯇꯧꯔꯒꯥꯟꯗ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯀꯗꯣꯏꯅꯤ ꯑꯗ ꯇꯥꯎꯊꯣꯡꯁꯤꯗ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯂꯣꯝꯗ ꯃꯔꯤ ꯆꯣꯡꯉ ꯍꯩꯕꯣꯡꯕꯤꯗ ꯆꯣꯡꯉꯀꯥꯟꯗ ꯍꯜꯂꯛꯄꯗ ꯇꯥꯎꯊꯣꯡꯗ ꯑꯗꯨꯃꯥꯏꯅ ꯆꯣꯡ ꯂꯩꯔꯝꯕꯅꯤꯗ ꯑꯁ ꯊꯥꯕꯜꯁꯨ ꯂꯣꯏꯗꯦꯅ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯊꯦꯡꯉꯨꯁꯦ ꯇꯧꯔꯒꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯏꯀꯜꯁꯦ ꯊꯧꯖꯤꯜꯂꯀꯥꯟꯗ ꯂꯩꯀꯥꯟꯗ ꯍꯦꯠ ꯅꯣꯏ ꯇꯩꯃꯤ ꯊꯦꯡꯅꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯍꯦꯛ ꯔꯥꯎꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯏꯀꯜꯁꯦ ꯐꯥꯜ ꯏꯟꯊꯣꯔꯝꯃꯒ ꯑꯩꯗꯤ ꯄꯥꯏꯔꯦ ꯅꯣꯏ ꯇꯩꯃꯤ ꯃꯇꯝꯗ ꯖꯨꯏ ꯆꯣꯂꯥꯍꯣꯏ ꯃꯇꯝ ꯄꯦꯔꯣꯠꯅꯦꯕ ꯍꯥꯏꯕꯗꯤ ꯀꯌꯥꯃꯁꯤꯛ ꯂꯥꯛꯄ ꯃꯇꯝꯗꯣ ꯐꯤꯂꯝꯒꯤ ꯌꯥꯝ ꯀꯟꯅ ꯍꯤꯠ ꯆꯠꯄ ꯃꯇꯝꯗꯣ ꯑꯗꯩꯗ ꯍꯥꯏꯐꯦꯠꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯥꯔꯛ ꯇꯧꯔꯀꯥꯟꯗ ꯖꯨꯏ ꯆꯣꯂꯥ ꯃꯥꯜꯂꯦꯕ ꯑꯗ ꯑꯩ ꯏꯃꯥꯟꯅꯕꯁꯤꯅ ꯑꯁ ꯑꯩ ꯖꯨꯏ ꯆꯣꯂꯥ ꯑꯃ ꯄꯥꯏꯔꯦꯍꯦ ꯊꯥꯕꯜ ꯆꯣꯡꯕ ꯄꯥꯏꯌꯦ ꯑꯌꯥꯝꯕ ꯑꯗꯨꯗꯩ ꯋꯥꯔꯤꯁꯦ ꯐꯅꯌꯥꯝ ꯁꯥꯡꯉꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯃꯥꯅꯦ ꯑꯗꯣ ꯏꯇꯩꯃꯒ ꯏꯌꯥꯝꯕꯒ ꯄꯨꯟꯁꯤꯜꯂꯦ ꯄꯨꯟꯁꯦꯡꯕꯁꯤ ꯆꯍꯤ ꯀꯔꯝꯕ ꯆꯍꯤꯗꯅꯣ ꯍꯧꯖꯤꯛꯅ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯦ ꯏꯆꯥ ꯀꯌꯥ ꯂꯩꯕꯤꯔꯦ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯇꯔꯥꯅꯤꯄꯥꯟ ꯑꯗꯨꯋꯥꯏꯗ ꯄꯥꯜꯂꯦ 2000 ꯑꯗꯨꯗꯤ ꯀꯌꯥ ꯑꯣꯏꯊ꯭ꯔꯤ ꯑꯩ ꯑꯗꯨꯒ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯑꯍꯟꯈꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯑꯩꯈꯣꯏꯁꯦ ꯐꯥꯗꯣꯛꯅꯕꯗ ꯆꯍꯤ ꯑꯃꯁꯨ ꯊꯝꯃꯦꯕ ꯆꯍꯤ ꯑꯃꯅꯤꯁꯨ ꯑꯗꯣ ꯍꯣꯡꯁꯨ ꯍꯣꯡꯈꯤꯗ꯭ꯔꯦ ꯅꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯨꯡꯅꯗꯕ ꯌꯥꯗꯦ ꯌꯥꯗꯦꯅ ꯑꯁ ꯐꯤꯂꯝꯒꯨꯝꯕꯗꯤ ꯌꯥꯝ ꯐꯖꯗꯣꯏꯖꯥꯠꯅꯤꯗ ꯑꯗꯣ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯏꯌꯥꯝꯕꯒꯤ ꯑꯗꯨꯝ ꯁꯥꯒꯠꯄꯤꯕ ꯌꯥꯏ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤꯁꯨ ꯁꯣꯝꯗꯒꯤꯁꯨ ꯂꯧꯕ ꯂꯥꯛꯄ ꯑꯗꯩ ꯁꯣꯝꯗꯒꯤꯁꯨ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏ ꯑꯩꯈꯣꯏ ꯑꯍꯤꯡꯒꯁꯦ ꯄꯨꯡꯆꯥꯞ ꯆꯠꯄꯤ ꯄꯨꯡꯆꯦꯟ ꯆꯦꯟꯕꯤ ꯐꯤꯕꯝ ꯑꯃꯈꯛ ꯇꯧꯋꯦ ꯍꯣꯏ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯍꯣꯏ ꯏꯌꯥꯝꯕꯒꯤ ꯉꯁꯥꯏꯒꯤ ꯏꯇꯩꯃꯒꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯗꯤ ꯍꯪꯅꯤꯡꯉꯦ ꯑꯗꯨꯑꯣꯏꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯔꯁꯅꯦꯜ ꯆꯠꯈ꯭ꯔꯅꯤ ꯍꯣꯏ ꯁꯣꯝ ꯅꯥꯀꯟꯂꯣꯝ ꯆꯠꯂꯒꯨꯝꯁꯦ ꯑꯩꯅ ꯁꯨꯝ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪ ꯈꯔ ꯏꯌꯥꯝꯕꯗ ꯁꯨꯝ ꯍꯪꯖꯔꯛꯀꯦꯀꯣ ꯅꯣꯡꯁꯨ ꯈꯤꯇꯪ ꯇꯝ ꯁꯨꯝ ꯇꯥꯔꯛꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣই ꯍꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯤꯂꯥ ꯁꯨꯝ ꯀꯨꯝꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯤꯂꯥꯔꯣꯏ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯏꯟꯀꯝꯕꯦꯟ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯂꯦꯖꯦꯟꯗꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯤꯜ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯏꯕꯣꯌꯥꯏ ꯃꯣꯏꯁꯨ ꯂꯩꯕꯤꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯣꯖꯥ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯂꯩꯕꯤꯔꯤ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯦꯚꯤ ꯋꯦꯠ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯁꯤ ꯀꯅꯥ ꯑꯣꯏ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯁꯦ ꯑꯅꯝꯕꯅ ꯑꯩ ꯋꯥꯈꯜꯗ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦ ꯃꯔꯝꯗꯤ ꯃꯥꯏ ꯈꯨꯠꯁꯥꯟꯅ ꯑꯃꯃꯝꯅꯦꯕ ꯗꯤꯖꯥꯏꯟ ꯑꯃꯃꯝꯅꯦꯕ ꯍꯣꯏ ꯑꯗꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯈꯣꯏ ꯍꯤꯀꯞꯀꯤ ꯇꯥꯒꯣꯀꯨꯜ ꯃꯃꯤꯡ ꯂꯩꯔꯕ ꯏꯌꯥꯝꯕ ꯋꯥꯛ ꯑꯦꯟ ꯇꯣꯛ ꯇꯥꯒꯣꯀꯨꯜꯗꯣ ꯇꯧꯁꯦ ꯏꯌꯥꯝꯕ ꯁꯤ ꯗꯥꯏꯔꯤꯁꯨ ꯍꯥꯏꯐꯦꯠ ꯄꯥꯏꯕꯤꯔꯛꯑꯣ ꯌꯥꯏ ꯌꯥꯏ ꯗꯥꯏꯔꯤꯗꯨꯁꯨ ꯄꯥꯏꯕꯤꯔꯛꯑꯣ ꯁꯤ ꯆꯦꯁꯤꯁꯨ ꯄꯥꯏꯕꯤꯔꯛꯑꯣ ꯁꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯁꯤ ꯌꯥꯏ ꯌꯥꯏ ꯁꯣꯝ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯏꯌꯥꯝꯕ ꯁꯤꯗ ꯑꯗꯨꯝ ꯋꯥꯛ ꯑꯦꯟ ꯇꯣꯛ ꯇꯧꯔ ꯁꯥꯔꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯖꯥ ꯍꯣꯏ ꯃꯤꯀꯞꯀꯤ ꯇꯥꯒꯣꯀꯨꯜ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯕ ꯌꯥ ꯄꯨꯟꯃꯤꯟꯅꯔꯝꯃꯦ ꯑꯗꯨꯝ ꯑꯗꯒꯤ ꯑꯗꯨꯝ ꯑꯅꯝꯕꯅ ꯑꯗꯨꯝ ꯄꯥꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯅ ꯂꯤꯂꯥ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯑꯃꯃꯝꯅꯤ ꯈꯨꯠꯁꯥꯟꯅ ꯑꯃꯃꯝꯅꯤꯗ ꯍꯣꯏ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯖꯗꯦ ꯑꯩ ꯃꯣꯠꯇꯗꯤ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯂꯩꯔꯦ ꯂꯤꯂꯥꯔꯣꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯨꯝ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯒꯗꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯋꯥꯛ ꯇꯧꯕꯅꯒꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯃꯥꯏ ꯃꯈꯥꯗ ꯋꯥꯛ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯈꯤꯕꯅꯤꯀꯣ ꯀꯥꯏꯅꯒ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯗꯤꯔꯦꯛꯇꯔ ꯄꯟꯕ ꯌꯥꯕꯒꯗꯤ ꯂꯩꯕ ꯌꯥꯎꯋꯦ ꯂꯩꯌꯦ ꯗꯤꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯔꯕꯣꯠꯅ ꯄꯨꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯖꯥꯎꯒꯤ ꯑꯣꯖꯥ ꯏꯕꯨꯇꯣꯝꯕꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯔ ꯁꯤꯡ ꯁꯥꯕꯅ ꯑꯕꯤꯈꯥꯟꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯑꯗꯒꯤ ꯑꯣꯖꯥ ꯅꯤꯂꯨꯗꯁꯨ ꯈꯨꯃꯟ ꯑꯗꯒꯤ ꯑꯣꯖꯥ ꯈ꯭ꯋꯥꯡꯕꯒꯤ ꯄ꯭ꯔꯐ꯭ꯂꯣꯔ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯃꯃꯝꯅꯦ ꯃꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯁꯤꯡ ꯉꯥꯉꯣꯝꯕ ꯑꯣꯖꯥ ꯅꯕ ꯋꯥꯔꯦꯞꯄ ꯑꯅꯝꯕꯅ ꯑꯩ ꯑꯗꯨꯝ ꯑꯅꯝꯕꯅ ꯂꯣꯏꯅꯃꯛ ꯊꯦꯡꯅꯖꯍꯧꯋꯦ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯦ ꯑꯗꯣ ꯌꯥꯝꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁꯤꯟꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯂꯤꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯒꯩ ꯁꯤꯖꯟ ꯍꯥꯏꯁꯤꯗꯕꯨ ꯑꯗꯨꯝ ꯌꯥꯎꯁꯪ ꯁ꯭ꯋꯥꯏꯗꯩ ꯍꯧꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯀꯣ ꯌꯥꯎꯁꯪꯗꯒꯤ ꯅꯣꯡꯒꯤ ꯁꯤꯖꯟ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯂꯤꯂꯥꯁꯤ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯌꯥꯝꯕ ꯑꯗꯣ ꯅꯣꯡꯒꯤ ꯁꯤꯖꯟꯁꯤ ꯌꯥꯝꯕ ꯀꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯦ ꯆꯥꯎꯅ ꯁꯥꯟꯅꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯦ ꯆꯥꯎꯅ ꯁꯥꯟꯅꯔꯕꯅꯤꯅ ꯁꯤꯖꯟꯒꯥꯏꯁꯤ ꯆꯍꯤ ꯆꯨꯞꯄ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯅꯣꯡ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗꯤ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯥꯅꯤ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯤꯁꯤꯗꯤ ꯌꯥꯎꯁꯪꯒꯤ ꯂꯣꯏꯔꯛꯄ ꯃꯇꯝ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯁꯤꯖꯟꯁꯤꯅꯤ ꯀ꯭ꯂꯥꯁ 10 12ꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯂꯤꯂꯥꯅꯦ ꯍꯥꯏꯔꯒꯗꯤ ꯊꯥꯕꯜꯁꯨ ꯂꯣꯏꯁꯟꯅꯈꯤꯕ ꯃꯇꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯣꯏ ꯇꯥꯏꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯦ ꯌꯥꯝꯗꯕ ꯑꯗꯨꯝ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯕꯗ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯕ꯭ꯔꯥ ꯁꯨꯃꯥꯡ ꯑꯩꯈꯣꯏ ꯂꯤꯂꯥ ꯌꯥꯎꯖꯔꯤꯕ ꯂꯤꯂꯥꯔꯣꯏꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯁꯦꯟꯐꯝꯁꯤꯡꯁꯤ ꯑꯗꯨꯝ ꯌꯨꯝ ꯑꯃ ꯄꯨꯕꯗ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯉꯝꯃꯦ ꯇꯁꯦꯡꯅ ꯂꯤꯂꯥ ꯆꯠꯂꯒꯗꯤ ꯐꯖꯅ ꯉꯝꯃꯦꯕ ꯂꯤꯂꯥ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯤꯂꯥꯕꯨ ꯆꯠꯄꯤꯔꯒꯗꯤ ꯁꯤꯖꯟ ꯃꯇꯝꯗꯗꯤ ꯉꯝꯕ ꯉꯝꯃꯦ ꯑꯗꯨꯝ ꯑꯗꯩ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯆꯠꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ
ꯂꯤꯂꯥꯗꯨ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯚꯤꯡ ꯈꯔ ꯇꯧꯖꯔꯀꯥꯟꯗ ꯂꯤꯂꯥ ꯆꯠꯇꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯂꯣꯛ ꯈꯤꯇꯪ ꯉꯔꯥꯡ ꯅꯍꯥꯟ ꯈꯨꯕ ꯑꯗꯣ ꯂꯣꯏꯁꯟꯅꯕꯁꯨ ꯇꯧꯁꯦ ꯌꯥꯝꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞꯁꯦ ꯀꯔꯝꯕ ꯃꯤꯀꯨꯞ ꯑꯣꯏꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯤꯀꯨꯞꯁꯤ ꯂꯤꯂꯥꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯂꯥꯛꯑꯕꯅꯤ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯤꯀꯨꯞꯁꯤ ꯂꯤꯂꯥ ꯁꯥꯟꯅꯔꯤꯉꯩꯗ ꯁꯥꯎꯟꯒꯨꯝꯕ ꯌꯥꯔꯛꯇꯕ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯃꯔꯨ ꯑꯥꯎ ꯃꯩ ꯍꯦꯛ ꯌꯥꯔꯛꯇꯕ ꯁꯥꯎꯟꯒꯤ ꯃꯦꯆꯤꯟ ꯍꯦꯛ ꯌꯥꯔꯛꯇꯕ ꯑꯁꯣꯝꯗ ꯃꯊꯪꯒꯤ ꯂꯤꯂꯥꯗ ꯉꯥꯏ ꯂꯩꯔꯝꯗꯣꯏꯕ ꯇꯥꯏꯃꯤꯡꯗꯤ ꯑꯩꯈꯣꯏ ꯐꯤꯛꯁ ꯉꯥꯛꯇꯅꯤꯗꯣ ꯁꯦꯗꯨꯜꯗꯣ ꯐꯤꯛꯁ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯕꯦꯔꯥ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯋꯥꯕ ꯈꯨꯋꯥꯁꯤꯗꯤ ꯈꯣꯟꯊꯤꯒꯗꯤ ꯆꯥꯕꯒꯗꯤ ꯌꯥꯎꯋꯦ ꯑꯁ ꯌꯥꯝ ꯌꯥꯎꯕꯖꯥꯠꯅꯤ ꯍꯣꯏ ꯑꯗꯨꯝꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯦꯛꯅꯤꯀꯦꯜ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯝꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥꯅꯦ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗ ꯉꯝꯄꯣꯟꯇꯦ ꯑꯗꯣ ꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯤꯗꯤ ꯀꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯅ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯇꯨꯗ ꯂꯤꯂꯥꯁꯦ ꯐꯖꯩ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯣꯏ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯉꯁꯥꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒ ꯀꯩ ꯈꯦꯠꯅꯕꯒꯗꯤ ꯂꯩ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯀꯩ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯃꯃꯥꯡꯉꯩꯒ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀ ꯈꯦꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯑꯥꯔꯇꯤꯁꯇꯨ ꯃꯃꯥꯡꯉꯩꯒꯤꯅ ꯂꯤꯂꯥꯁꯦ ꯄꯥꯝꯅ ꯂꯤꯂꯥꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯅꯤꯡꯅ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯗ ꯍꯧꯖꯤꯛꯁꯤꯅ ꯂꯤꯂꯥꯗꯨ ꯍꯦꯛꯇ ꯊꯦꯝꯕ ꯑꯃ ꯆꯪꯅꯔꯦꯕ ꯍꯧꯖꯤꯛꯀꯤ ꯇꯁꯦꯡꯅ ꯂꯣꯏꯅꯕꯒꯤ ꯋꯥ ꯅꯠꯇꯅ ꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯈꯤꯇꯪ ꯊꯛꯄꯤꯔꯒ ꯂꯥꯛꯄꯤꯌꯨ ꯑꯩꯁꯨ ꯈꯤꯇꯪ ꯒꯦꯞ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯅꯣꯡꯁꯦ ꯍꯧꯖꯤꯛ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯏꯕꯟꯁꯦ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯏꯕꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯔꯛꯄ ꯃꯣꯏꯆꯔꯁꯤꯅ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜꯅꯤ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯖꯕꯅꯤꯅ ꯃꯌꯥꯝ ꯇꯦꯟꯁꯟꯗꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯌꯥꯕ ꯑꯩꯈꯣꯏ ꯍꯪꯕ ꯌꯥꯕ ꯑꯃ ꯑꯅꯤ ꯍꯪꯉꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯅꯕꯁꯨ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯃꯁꯥꯅ ꯄꯥꯝꯅ ꯌꯥꯎꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯌꯥꯎꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏ ꯆꯠꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯧꯅꯤꯅ ꯇꯧꯕꯤꯔꯒꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯤꯜꯗ ꯆꯪꯕꯤꯔꯒꯗꯤ ꯇꯁꯦꯡꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯌꯣꯛꯈꯠꯄꯤꯔꯝꯕ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯗꯃꯛ ꯌꯣꯛꯈꯠꯄꯤꯔꯝꯃꯒꯗꯤ ꯐꯩ ꯅꯠꯇꯅ ꯃꯇꯝꯒꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕ ꯃꯥꯅꯤ ꯑꯗꯣ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯝ ꯐꯒꯠꯂꯛꯑꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯖꯕ ꯅꯤꯡꯊꯤꯕꯗꯣ ꯃꯥꯡꯉꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯍꯣꯡꯕ ꯄꯨꯔꯛꯑꯦ ꯍꯥꯏꯅ ꯀꯩꯒꯗꯤ ꯑꯑꯣꯟꯕ ꯂꯥꯛꯑꯦ ꯑꯍꯣꯡꯕꯗꯤ ꯈꯔꯗꯤ ꯂꯩ ꯇꯁꯦꯡꯅ ꯃꯇꯝꯗ ꯇꯧꯔꯝꯕ ꯄꯣꯠꯅ ꯑꯍꯟꯈꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯃꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯝꯆꯦꯠ ꯃꯥꯟꯕ ꯑꯃꯈꯛ ꯌꯥꯜꯂꯀꯥꯟꯗ ꯔꯥꯎꯟꯁꯤ ꯂꯣꯏꯅꯃꯛ ꯆꯠꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯆꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯝꯕ ꯃꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯨꯗ꯭ꯔꯦꯗꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯥꯔꯣꯏꯗꯣꯏꯅꯦꯕ ꯋꯥ ꯉꯥꯡꯕꯗꯣ ꯑꯗ ꯑꯩꯈꯣꯏ ꯉꯥꯡꯉꯤꯕ ꯗꯥꯏꯂꯣꯛꯇꯣ ꯋꯥꯗꯣ ꯚꯥꯕꯣꯛꯅ ꯇꯥꯗ꯭ꯔꯒꯗꯤ ꯚꯥꯕꯣꯛ ꯂꯥꯡꯉꯛꯄ ꯅꯠꯇ꯭ꯔꯒ ꯃꯍꯥꯎ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯦꯠꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯇꯦꯛꯅꯤꯛꯇꯨꯁꯨ ꯈꯔ ꯈꯦꯠꯅꯕ ꯂꯩꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ FM ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯋꯥꯌꯔꯂꯦꯁꯀꯨꯝꯕꯒꯤ ꯀꯩꯅꯣꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯇꯦꯛꯅꯤꯛꯀ ꯄꯨꯊꯣꯛꯄꯤꯔꯒꯗꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯟꯖꯩ ꯋꯥꯌꯔꯂꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯂꯥꯛꯇꯥꯔꯒꯗꯤ ꯉꯁꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯥꯟꯅꯕꯒꯤ ꯑꯣꯞꯁꯟ ꯂꯥꯛꯑꯔꯣꯏ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯒꯁꯤꯡꯗ ꯀꯨꯟꯊꯕ ꯃꯇꯝꯗ ꯗꯥꯏꯂꯣग ꯍꯥꯏ ꯃꯇꯝ ꯇꯥꯔꯛꯇꯕ ꯍꯤꯞꯄꯒ ꯇꯥꯔꯒ ꯋꯥ ꯉꯥꯡꯕ ꯃꯥꯅꯦ ꯃꯇꯝꯗ ꯋꯥ ꯐꯝꯃꯒꯁꯨ ꯇꯥꯔꯛꯇꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯐ꯭ꯔꯤ ꯑꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯗ꯭ꯔꯥ ꯈꯟꯖꯩ ꯍꯣꯏ ꯑꯗꯨ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨꯀꯣ ꯃꯥꯅꯤ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯗ ꯄꯨꯁꯟꯕꯤꯕ ꯉꯝꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯇꯥꯔꯗꯤ ꯈꯨꯠ ꯑꯝꯇꯪ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯁꯦꯁꯟꯁꯤꯗ ꯌꯥꯝꯕꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯔꯂꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯂꯤꯂꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯋꯥꯌꯔꯂꯦꯁꯁꯦ ꯍꯥꯞꯄꯒ ꯁꯝꯅ ꯑꯩꯈꯣꯏꯅ ꯁꯤ ꯋꯥꯌꯔꯂꯦꯁ ꯍꯥꯞꯆꯔꯤꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯃꯇꯝꯗ ꯋꯥꯌꯔ ꯂꯣꯏ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯋꯥꯌꯔꯂꯦꯁ ꯑꯝꯇꯪ ꯍꯥꯞꯄꯣ ꯋꯥꯌꯔꯂꯦꯁ ꯑꯝꯇꯪ ꯍꯥꯞꯄꯣ ꯃꯇꯝ ꯆꯪꯈꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯂꯩꯕ ꯉꯝꯅꯕ ꯑꯗꯨꯅ ꯍꯣꯠꯅꯖꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯔꯤꯗ ꯑꯩꯈꯣꯏꯅ ꯂꯦꯞꯁꯜꯂꯒ ꯂꯩꯅ ꯍꯥꯏꯕ ꯃꯤꯅꯗꯤ ꯍꯣꯏ ꯂꯦꯞꯄꯨꯗ꯭ꯔꯦ ꯆꯪꯁꯤꯜꯂꯒ ꯉꯥꯡꯉꯨꯗ꯭ꯔꯦ ꯇꯥꯔꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯇꯥꯗ꯭ꯔꯒꯗꯤ ꯀꯩꯗꯧꯔꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯕꯗꯤ ꯃꯥꯅꯦ ꯑꯗꯣ ꯋꯥꯌꯔꯂꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯄꯨꯁꯟꯕꯤꯕ ꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤꯗ ꯄꯨꯁꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯕꯨ ꯄꯥꯝꯖꯔꯤꯕ ꯁꯨꯃꯥꯡ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯚꯥꯕꯣꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯥꯝꯕ ꯕꯣꯏ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ
artist sama yokhat pa se public ni yokhat pi kada bane ba artist sama hingan bi ga har ga di khoi gi leiba artist ma kanu public me amna khoi bu nuksibi um sange ada artist tu hana la mi ba maming leiba artist sing tu gi moi di makha ta ba sing ju phagol pa se honar ga phagol ka da ngak ta ne ba hana maming leiba ka se adum sana ka ngak ta ni adum hu sakhi ni dum khoi dum sakhi ga ni hana ne ba do khoi generation ma ka sumang gi da gi da bakta semo ba ha ba se am ta ka oi ba khan sai am do na ina lamjing ba dai na hu bok da strongly aina dum ki da to jai se tai na te ba ai khak hing ba gi wore da ai to pa dol ma da maming leiba dol ma da to bori ba dol ma da yaw ba ngam gi ne ba moi hai bi to so yaw ja ge hai da yaw ki ba ngam ne ba harao na ya bi ka dai ne ba adu ai ma sakhi matam da lamjing ba mang ro dai ne ba adu aina pandam di lamjing ba hai ba dol si di 2060 form to por moi ba ni na hai ba post di anau ba apaw ma yam sakro ano no sem kala kanda apaw ma yam sakro ano no sem kala kanda adum phahol ke artist kya ju phahol ke habi pandam da ne abina ai no ju khona sari se aduna ai khangna to jari post da ina su pam jari post da mayam support to bidra ga di yaroi doi ne ba adu mayam na punna ai bu nu sibi ga lamjing ba nu sibi ga ano bu do ari bu ore ka doi ne phaw do bu phaw ka doi ne aduna sem kala ma hai ba si yam na mathau ta pot moi ba ni na ai no hona seriba lamjing mana artist kya puthok tuna leijari ba pot ai ngodai puthoki ba artist phau ba mayam ma yaw gre atop to dol phau ba yaw ki ba yam yaw gre adom kana go mai ngodai nang di sem mi dum lobi gi hai ado ai credit ne ba ai puthopi ki ba do ai di credit ne ba adu da tawjage na to jage na hingjari ne leijari ne ba lakjari ne ba adu na habok mayam na khoi bu nusi bi do lamjing ba nusi bi do na ano ba artist kya thola ga ju khat pi pa lila kau bi rak pa lila kau bi ba si kau bi ran no si maru ni hoi khoi mai kai di so ya bagi full support tau jage mayam lamjing ba khoi artist association gi lila pambi ta di fast ta ba lila ga haina ba mayam dum handak chahi gi panthau gi sangai hai ri ba lila si mayam pambi ta so khoi gi mai kai di so buk pi na ba hona jage aduga yamba khoi gi lila ama pukhala no khona ma tam dang sai gi mama ngai dari dialogue sumang lila je dialogue ato in tawnara mi adu hojikti modern sumang lila haidana isai hapna khoi gi isai hapagi mathel ama su hapidra ado handaki panthau gi sangai hai ba si su dum orchestra singi artist ngasai singer singi role khasu dum yaw ado singer singi su tang thambira mone orchestra su palam de haina wan mane yamda hataki yam nungai ba ma yawe khoi nufa khonjen da magi se magi safety full wena di solo wena phangbadi boidre manam di la di team demand like tabani nei sai du da aduga sai magi alap larpa khoi gi muslim gi ada kwet leiba muslim gi ala khulaw adigi khoi som manipur gi da leiba ala khulaw noi gi du mai khenna ba khara ko thik sai dum adigi sai folk gi khoi gi tarupa music adum yawi ada alap tu mai gi sai du thoina nupa di like tabani na mai isam do romantic oi ba pot dagi ma emotional oi ba pot adu da sap matang sa sana dum yaw hai di best place ta na khona ko tam da musical orchestra dai di singer nupa khonjel nupi khonjel sing sigi daita documentic chawna mane adu wang na khoi gi langthwan gi khoi gi imana bai marup Georgisma hadak best supporting actor phangini adagi khoi arapti gi surendra ma so second best supporting actress phangi ai so best actress phangjare adi best comedian adi best director adi second best script individual award taruk mai phangjar pa aduga yam nuai je yamana su award kay ama khoi lauk thokpiri mayam na su award sing asi recognize to bi ba ma changi recognize to ri bani ado maruina recognize to han liba adugumba khoi gi organizer hai tare lila sumai la festival asibu sinbiri ba manipur state kala academy na jai khudingi sumai la festival pangthorok pase sisina khoi manipur gi sumani la gi phampang asi aduki mati wang na pukhat khini hai bage che pathaja basu leiring asi bawada pukhat piri ko public ta su dum sumang khoi fast aba hai ji kana fast ta halino kana khalino hai poti ka hena khangna de ado mana khangbi doi si manipur state kala academy gi role ama leiri hai basima ado yamana lila roy ama oina ado eze ngasai gi lamjing ba artist association gi founder ama oina ngasai gi lila bu pamjaba sumang kumai si bu pamjaba yokhat pining ba ama oina khoi manipur state kala academy sida kari message thambini am khoina hona birak lebas mane mokhoina tasena state kala academy no hona bi se yamna phai maram di parkhama yaw draga di satra sing do mathanda dum promoted har ga di yaroi da pon moi bani na parkhama yam sange ba aduna parkha gi namak tang sai gi tumaina festival competition am thami potuna hona ning ba adigi talent lairba satra mayam artist mayam leijari ba phau sataba talent di leijara ba adugi potu ubi dana hatak result sing naga ubi dana ga
ꯃꯣꯏꯗꯒ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯄꯤꯕꯤꯕ ꯑꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯕ ꯉꯥꯛꯇꯅ ꯑꯐꯥꯎꯕ ꯗꯣꯜ ꯈꯛꯇꯅ ꯕꯦꯁ ꯄ꯭ꯂꯦ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯇꯁꯦꯡꯅ ꯐꯥꯎꯖꯗꯕ ꯃꯤꯅ ꯃꯁꯛ ꯈꯪꯖꯗꯕ ꯑꯣꯏꯔꯒꯁꯨ ꯍꯣꯠꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯐꯥꯔꯁ ꯇꯥꯕ ꯌꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯃꯈꯛꯇꯤ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯍꯣꯠꯅꯖꯃꯟ ꯍꯣꯏ ꯍꯦꯟꯅ ꯍꯣꯠꯅꯔꯒꯗꯣꯏꯅꯦꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯥꯎꯕꯁꯤꯡꯁꯤꯗꯩ ꯑꯩꯈꯣꯏ ꯃꯀꯣꯛꯇ ꯂꯩꯇꯕ ꯌꯥꯗꯦꯅ ꯍꯦꯟꯅ ꯍꯣꯠꯅꯔꯒꯗꯣꯏꯅꯦ ꯃꯥꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯃꯤꯡ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅ ꯃꯣꯏꯅ ꯉꯥꯛꯇ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯇꯁꯦꯡꯅ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10ꯗ ꯍꯧꯒꯗꯕ ꯂꯤꯂꯥ ꯑꯁꯤ ꯄꯨꯡ 11ꯗ ꯌꯧꯁꯜꯂꯛꯄ ꯃꯇꯝꯗ ꯄꯕ꯭ꯂꯤꯛꯅ ꯀꯩꯁꯨ ꯁꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯈꯇꯪ ꯊꯦꯡꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯐꯝꯃꯒ ꯃꯣꯔꯥꯗ ꯉꯥꯏꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯄꯨꯡ 10ꯗ ꯂꯥꯛꯀꯗꯕ ꯂꯤꯂꯥꯁꯦ 13 ꯇꯥꯔ ꯂꯥꯛꯄꯗ ꯂꯤꯂꯥꯔꯣꯏꯁꯤꯡ ꯂꯥꯛꯄ ꯕꯁꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯕꯁꯦ ꯁꯤꯒꯤ ꯈꯣꯟꯖꯦꯜ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝꯕꯅꯗꯤ ꯂꯥꯛꯄꯤꯔꯝꯒꯗꯣꯏꯅꯦ ꯑꯁ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯊꯦꯡꯉꯦ ꯄꯥꯈꯠꯇꯅꯗꯤ ꯂꯥꯛꯆꯔꯝꯒꯗꯣꯏꯅꯦ ꯆꯩꯕꯤꯔꯛꯀꯗ꯭ꯔꯥꯅ ꯑꯗꯣ ꯈꯨꯕꯥꯛ ꯈꯨꯔꯒ ꯃꯌꯥꯝꯁꯦ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯀꯣ ꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯄꯥꯈꯠ ꯂꯥꯛꯆꯔꯒ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯤ ꯑꯍꯧꯕ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯤ ꯂꯤꯂꯥ ꯂꯥꯛꯑꯦꯅ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯏꯁꯥꯁꯤꯗ ꯐꯥꯎꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯥꯏ ꯋꯥꯔꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯋꯥꯔꯝꯕ ꯃꯌꯥꯝꯗ ꯍꯔꯥꯎ ꯐꯥꯎꯏ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯂꯤꯂꯥꯁꯦ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯏ ꯑꯁꯤꯗꯤ ꯐꯥꯎ ꯇꯧꯈꯤꯅꯤ ꯁꯤꯗꯤ ꯐꯥꯎ ꯇꯧꯈꯤꯅꯤ ꯈꯟꯖꯩ ꯃꯍꯧꯅ ꯌꯥꯔꯤꯈꯩ ꯌꯥꯕꯤꯔꯤꯈꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯡꯁꯦ ꯏꯄꯥꯝ ꯄꯥꯝꯅꯗꯕꯩ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯎꯕ ꯐꯪꯉꯦ ꯌꯥꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯊꯝꯕꯤꯅꯤ ꯃꯣꯏꯗꯤ ꯑꯅꯝꯕꯅ ꯂꯥꯡꯕ ꯈꯣꯠꯄ ꯄꯥꯝꯖꯕ ꯏꯁꯩꯔꯣꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏꯗꯒꯤ ꯊꯤꯟꯕ ꯂꯥꯡꯕ ꯈꯣꯠꯄꯔꯣꯝꯗ ꯗꯥꯟꯁ ꯇꯧꯖꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯜꯂꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯏꯁꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯗꯔꯀꯥꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯈꯛ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯈꯛ ꯂꯩꯕ ꯄꯣꯠꯇꯨꯗ ꯄꯤꯔꯤꯕ ꯀꯩꯅꯣꯗꯨ ꯈꯔ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯍꯥꯔꯣꯜ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯃꯣꯏꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯃꯥꯅ ꯃꯨꯠꯈꯤꯗꯣꯏꯅꯤ ꯇꯁꯦꯡꯅ ꯃꯕꯨꯡꯅ ꯃꯣꯏ ꯌꯨꯠ ꯑꯣꯏꯔꯛꯄ ꯃꯣꯏꯅ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯃꯣꯏꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯨꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯨꯟꯅ ꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯗ꯭ꯔꯃꯥꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯑꯣꯏꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯔ ꯃꯍꯥꯎꯗꯣ ꯌꯦꯡꯕꯤꯕ ꯃꯥꯅꯤ ꯑꯗꯣ ꯃꯨꯟꯅꯕꯨ ꯌꯦꯡꯉꯒꯗꯤ ꯌꯥꯝꯕ ꯀꯨꯝꯍꯩꯁꯤꯕꯨ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯩꯕꯨ ꯍꯩꯔꯒꯗꯤ ꯀꯨꯝꯍꯩꯒꯤ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯑꯗꯣ ꯌꯥꯝꯕ ꯉꯁꯥꯏꯒꯤ ꯄꯟꯊꯧꯒꯤ ꯁꯉꯥꯏ ꯍꯥꯏꯔꯤꯕ ꯐꯥꯁ ꯇꯥꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏ ꯑꯃꯗ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯃꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯕꯠ ꯏꯌꯥꯝꯕ ꯕꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯇꯤꯝꯁꯦ ꯀꯧꯅꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯃꯥꯡꯗ ꯄꯥꯝꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯔꯝꯕ ꯂꯤꯂꯥꯁꯤꯡ ꯄ꯭ꯂꯦ ꯇꯧꯅꯕ ꯁꯦꯝ ꯁꯥꯒ ꯂꯩꯕꯤꯕꯒꯦ ꯄ꯭ꯂꯦ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯄ꯭ꯂꯦ ꯑꯅꯤ ꯂꯩꯖꯩ ꯍꯧꯖꯤꯛ ꯐꯥꯔꯁ ꯇꯥꯔꯤꯕ ꯄꯟꯊꯧ ꯁꯪꯒꯥꯏꯁꯤꯒ ꯑꯗꯒꯤ ꯇꯥꯡꯒꯣꯏꯅ ꯍꯥꯏꯕ ꯂꯤꯂꯥ ꯑꯃꯒ ꯑꯅꯤꯁꯦ ꯑꯗꯨꯝ ꯌꯥꯅ ꯆꯠꯃꯤꯟꯅꯁꯦ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯃꯣꯏꯗ ꯍꯥꯏꯇꯥꯔꯦ ꯄꯟꯊꯧ ꯁꯪꯒꯥꯏ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯊꯝꯕꯤꯔꯣꯅ ꯑꯗꯨꯝ ꯆꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯤꯗ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯥꯅꯦ ꯗ꯭ꯔꯦꯁꯇꯤ ꯑꯩꯈꯣꯏꯅ ꯄꯨꯗꯣꯏꯅꯦ ꯇꯣꯉꯥꯟꯅ ꯂꯤꯂꯥꯒꯤ ꯑꯃ ꯑꯗꯒꯤ ꯂꯤꯂꯥ ꯑꯃꯒꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯝꯃꯤꯒꯦ ꯑꯩꯈꯣꯏ ꯍꯟꯗꯛꯁꯨ ꯐꯥꯔꯁ ꯇꯥꯕ ꯃꯐꯝꯗ ꯄꯟꯊꯧ ꯁꯪꯒꯥꯏ ꯇꯧꯔ ꯊꯪꯅ ꯇꯧꯔꯦ ꯑꯗ ꯑꯇꯣꯞꯄ ꯑꯃ ꯄꯤꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯐꯥꯔꯁ ꯇꯥꯕ ꯇꯧꯕꯁꯤ ꯀꯥꯡꯕꯨꯗꯨ ꯇꯧꯁꯦꯅ ꯍꯥꯏꯕꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯇꯥꯡꯒꯣꯏꯅ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯄꯤꯕ ꯌꯥꯎꯖꯔꯤꯕ ꯇꯥꯡ 3 ꯃꯇꯨꯡꯗ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯁꯤꯡꯋꯦꯇ꯭ꯔꯤꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯉꯁꯥꯏꯗꯤ ꯍꯧꯕꯗ ꯂꯣꯏꯕ ꯋꯥꯔꯤꯕꯨꯗꯤ ꯐꯅꯌꯥꯝ ꯁꯥꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯍꯥꯏꯕꯤꯔꯤ ꯎꯔꯤꯡ ꯃꯦꯠꯄꯒꯤ ꯗꯥꯏꯂꯣग ꯑꯅ ꯉꯁꯥꯏ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯃꯨꯛꯇꯪ ꯆꯥꯈꯠꯂꯒ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯅ ꯏꯌꯥꯝꯕ ꯂꯥꯏꯁ꯭ꯔꯝ ꯕꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯁꯤꯡꯋꯦꯇ꯭ꯔꯤꯁꯤꯕꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯊꯝꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯤꯂꯥꯒꯤ ꯐꯤꯜꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯗꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯃꯣꯏ ꯂꯤꯂꯥꯗꯨ ꯂꯝꯖꯤꯡꯕꯅ ꯐꯥꯔꯁ ꯇꯥꯕꯅꯤ ꯍꯟꯗꯛꯀꯤ ꯍꯥꯏꯕꯒꯤ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯕ ꯂꯤꯂꯥꯗꯨ ꯑꯔꯨꯟ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝ ꯏꯕ ꯂꯤꯂꯥꯗꯨ ꯐꯥꯔꯁ ꯇꯥꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯈꯪꯗꯕ ꯃꯌꯥꯝ ꯂꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯃꯛꯇꯨ ꯑꯩꯈꯣꯏ ꯂꯤꯂꯥ ꯁꯨꯝ ꯆꯠꯆꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯇꯧꯔꯒ ꯀꯥꯏ ꯌꯧꯈꯤꯗꯨꯅ ꯁꯟꯇꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯅꯣꯂꯦꯖꯇꯨꯃ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯩꯖꯔꯨꯕ ꯅꯠꯇꯕꯅꯤꯅ ꯁꯦꯡꯅ ꯑꯗꯨꯒ 360 ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯄꯤꯗꯅ ꯂꯝꯖꯤꯡꯕ ꯂꯤꯂꯥꯁꯤꯅ ꯍꯟꯗꯛꯇꯤ ꯄꯟꯊꯧ ꯁꯪꯒꯥꯏꯕ ꯂꯤꯂꯥꯁꯤꯅ ꯐꯥꯔꯁ ꯇꯥꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯌꯥꯝ ꯑꯀꯟꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯅꯕ ꯃꯦꯁꯦꯖ ꯄꯤꯕꯤꯔꯤꯕ 360ꯕꯨꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯕ꯭ꯂꯤꯛꯀꯤ ꯃꯌꯥꯝ ꯃꯐꯝꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯔꯣꯝꯗ ꯃꯥꯏ ꯄꯥꯛꯄꯃꯛꯇꯤ ꯍꯥꯏꯕꯤꯒꯅꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯍꯥꯏꯅ ꯍꯪꯖꯔꯤꯁꯦ ꯃꯥꯅꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯁꯝ ꯁꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ
ꯑꯩꯈꯣꯏ 360 ꯃꯥꯏꯀꯩꯗꯒꯤ ꯂꯝꯖꯤꯡꯕꯁꯨ ꯈꯪꯍꯟꯕꯤꯔꯕꯅꯤꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯕꯅꯤꯅ ꯂꯝꯖꯤꯡꯕꯕꯨꯁꯨ ꯑꯩꯕꯨꯁꯨ ꯕꯣꯏꯕꯨꯁꯨ ꯍꯤꯡꯍꯟꯕꯤꯌꯣ ꯑꯗꯨꯒ ꯂꯤꯂꯥꯁꯤ ꯀꯧꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅ ꯌꯥꯗꯕꯅꯤ나 ꯂꯤꯂꯥꯁꯤ ꯀꯧꯕꯤꯔꯣ ꯑꯗꯨꯒ ꯂꯤꯂꯥ ꯀꯧꯕ ꯃꯇꯝꯗ ꯆꯣꯞꯇꯅꯕꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯒꯅꯤ ꯃꯔꯝꯗꯤ ꯄꯩꯁꯥ ꯌꯧꯅ ꯆꯪꯉꯕ ꯃꯇꯝ ꯂꯤꯂꯥ ꯑꯃ ꯀꯧꯕ ꯃꯇꯝꯗ ꯑꯗꯨ ꯐꯥꯔꯁ ꯇꯥꯏꯝꯅ ꯂꯤꯂꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤ ꯃꯤꯅ ꯉꯥꯡꯅꯈꯤꯗꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯪꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯍꯤꯡꯍꯟꯕꯤꯌꯣ 360ꯕꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯍꯤꯡꯍꯟꯕꯤꯌꯣ ꯍꯥꯏꯕ ꯋꯥꯈꯜꯗ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯕꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯕ ꯑꯗꯨꯒ ꯂꯤꯂꯥꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁꯤꯖꯟ ꯂꯥꯛꯑꯕ ꯃꯅꯨꯡꯁꯤꯗ ꯌꯥꯝꯕꯒꯤ ꯆꯤꯜꯂꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯟꯗꯛ ꯑꯩꯈꯣꯏ ꯐꯥꯔꯁ ꯇꯥꯈꯤꯕ ꯂꯤꯂꯥ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯟꯊꯧꯒꯤ ꯁꯉꯥꯏꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯕꯣꯏꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯤꯇꯪ ꯇꯧꯖꯒꯦ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯠꯅꯕ ꯂꯩꯇꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯁꯨ ꯇꯨꯡ ꯀꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯕ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯂꯤꯂꯥ ꯄꯨꯊꯣꯛꯄꯤꯔꯛꯇ꯭ꯔ ꯍꯟꯗꯛ ꯐꯥꯁ ꯇꯥꯔꯤꯕ ꯂꯤꯂꯥꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯐꯖꯕ ꯂꯤꯂꯥ ꯄꯨꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯃꯛ ꯐꯥꯁ ꯇꯥꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩ ꯊꯝꯖꯕ ꯂꯣꯏꯅ ꯏꯌꯥꯝꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯨꯔꯝꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ